mayam nungai biri bro kamai taurige ai film asi haukingai matamda mayam da karigumam ta haijaramge Jana Nayagan hariba film asi gi ani suba part ase aina nongan baga sum RR present gi channel da thagat khrabani part 2 gi link atu suaina comment da pin tawraga thamkhrabani adu wai gi nuksirba viewers sing gi marakta Jana Nayagan gi part 2 asi amen da pin tawduna thammi haiba asi khangdaba su yauri maram aduna hojik phawchu comment asi da part 2 gi saruk thagat piro haiba kyama yauri asi gi problem asi bu kokna bagi damakta Jana Nayagan gi ahan ba saruk amadi aroba saruk asi pulap punchalaga aina Jana Nayagan gi full explanation oina thagat charakpani masigi damakta mayam da ngakpi na bhai wa fam asi ju thamjari ai anowa film di semaga yamna di thagat ningbani adu hauji ai gi mit asi na duna leibuna anowa film su semba ngamjadre mit asi phanaba guli amadi eye drop kyama su thada duna leiri maram aduna anowa film semba ngamdabani aikoi gi thabas di main oina loina mit na tagodribani computer ngak yengba phone koine yengba asi hauji ai gi mit asi yamna anaba oibana maram oraga anowa film lakpadi mayamna matam khara ngai bibadi tai ai gi mit asi bu su thuna phonaba gi damakta mayamna wish amom tangsu tawiramu Jana Nayagan thagat lubuna maram oraga channel asi numit 8 ni ben chaduna leibani numit 8 ni gi ben asi budi ngasi budi hantoe adubu channel asi da strike amadi adum active oiduna leiri strike asi di November gi 14 da hantokadawani aduga mara asi da aina strike ani magong chasan ba taragadi channel asi mutkaduribani fare adudi myam Jana Nayagan gi full explanation asi utabi duna ai gi mathang gi anowa film thagalakpa bu ngai minersi ahan bamaktada ai gi nungsirba viewers mambu Sangai Explain taramno okchari ngasi su Sangai Explain mayam gi damak yamna nungairba film gi explanation ama puduna lakchari haiba film asi gi maming di Jana Nayagan haibadi mayam gi luching ba haibani film asi 23 July 2026 ta puthokiba yamna nauriba Indian Tamil language ki film amani film asi na IMDb rating da 10 gi manung da 5.5 TMDB da su 10 gi manung da 5.5 aduga Rotten Tomatoes da 55% fresh rating fangiba film amani film asida saktam langliba langlibigi maming khara pallabada film asigi main hero Thalapathy Vetri Kondan gi saktam langliba maming lairabe actor Thalapathy Vijay film asigi heroine journalist Kayal gi saktam langlibi Pooja Hegde jailer Srikanth gi saktam langliba Gautam Vasudeb Menon Srikanth gi machanupi Viji gi saktam langlibi Mamitha Baiju film asigi main villain John Himmler gi saktam langliba maming lairabe actor Deol opposition party gi leader Rojaranga Swami gi saktam langliba Prakash Raj film asida atopa character kyama busu yauri atopa character sing asidi film asigi wari si taraga khangminarsi film asi yamna nauriba hojik theater dasu kanna kapi bana maram oiraga film asi waina sangna lirubu matamda production house tagi copyright strike tharakpa yabagi chance wangna leiri adubu film asi aina 1 hour gi abapta semjarakke adubu film asidi yamna nauribana maram oiraga film asidi amuktang da pulapti thagalaroi amukta pulap thagalak tabagi damakta mayamda ngakpi na bhai wa wafam asi ju thamjari akon ba saruksu mayamda karimata ngai jahaloi hayeng mak soidana thagacharake film asi yamna nauribana maram oiraga amukta pulap sangna thagatabani film asi hojik Manipur gi leriba situation asigadi yamna sanarani laiba ama bu thugaina ba honaba matamda politician amadi businessman sing amadi laiba ke angam mathau sing kyama yawe haiba dubu film asida mayek shengna uli aduga fatraba mi myam sing asibu Thalapathy Vetri Kondan gauba inspector amana loina para tamgadauri mahak asi miyamgi oinadi lai gummani mahakti miyamgi luchingmani Thalapathy Vetri sibu matau karamna miyamna lai amagumna khanaribano haiba dudi wari sitarga khangminarsi wari sitaringai matamda channel asida nauna sangbirakpa oiba taragadi channel asibu nuksibiduna subscribe tawiramu aduga bell icon busu on tawiramu aduga karigumba domna aigi explanation asibu nungaibiba taragadi like comment share amomam tangsu tawiramu film asigi hawasina sida khoida 2026 ki election gi numit amada uwa fangi haiba matam asida Tamil Nadu da leiba Papampati kauba kungang amagi miyoi sing asi jati khenabagi issue na maram oiraga kungang asigi mi sing asi vote thadaba amata chalamde haiba matam asida kungang asida police inspector ama laga nakhoi myamna vote thada driver si karigin vote thadaba haiba se India amagi citizen ama oina nakhoi gi right ni kungang gi nupa amana sir aikhoi su vote adu thadaningi adubu mamangi election ani du da vote thadaruba-gini aikhoi gi mi sing asida tariba dasa si yengu haiduna makhoi mi sing adu yengalakpa matamdadi makhut loina tatuna lem tauriba mo si uba matamdadi police asi chungakpada loirem aseng bagidi makhoina vote thadaba chatpa matamda vote thadaba maduda leiriba gunda sing aduna khungang asigi mi sing asi vote thadaba yahanda boiram khungang asida leiriba angang sing asi phawa school chatpa matam gunda sing aduna phubiyuna maram oiraga hauji angang nupi macha amana police inspector duda makhoi asi hauji school chatpa bau kire haiduna phongtomi masdagi police inspector duna angang nupi macha adugi manakta changsalaga icha nupi nahang akiba hek phorpa matamda akiba du fanabagi damakta ai ngasi di wari malige haiba wari si hek
ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯊꯧꯅꯥ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯊꯂꯥꯄꯇꯤ ꯕꯤꯖꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯂꯥꯄꯇꯤꯒꯤ ꯋꯥꯔꯤꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯟꯀꯠꯇꯨꯅ 2013ꯒꯤ ꯃꯇꯝ ꯑꯃꯗ ꯎꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯔꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯑꯃꯕꯨꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯒꯨꯟꯗꯥ 12 ꯈꯛꯇꯪ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯅꯥꯔꯥꯌꯟꯅ ꯖꯦꯂꯔ ꯁ꯭ꯔꯤꯀꯥꯟꯊ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯑꯦꯃꯤꯁꯟ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁ꯭ꯔꯤꯀꯥꯟꯊꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯇꯔ ꯁꯤꯞ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯦꯃꯤꯁꯟ ꯇꯧꯁꯟꯗꯨꯅ ꯕ꯭ꯂꯣꯛꯇꯗꯤ ꯊꯥꯈ꯭ꯔꯣ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ ꯅꯥꯔꯥꯌꯟꯅꯁꯨ ꯑꯣꯀꯦ ꯁꯔ ꯍꯥꯏꯔꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯕ꯭ꯂꯣꯛ ꯁꯤꯗ ꯊꯥꯈꯤꯔꯝ ꯃꯁꯤꯗꯒꯤ ꯁ꯭ꯔꯤꯀꯥꯟꯊ ꯑꯃꯨꯛ ꯆꯤꯡꯅꯗꯨꯅ ꯅꯥꯔꯥꯌꯜꯗ ꯀꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯆꯪꯈꯤꯕ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯅꯥꯔꯥꯌꯟꯅ ꯂꯩꯌꯦ ꯁꯔ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯔꯝꯕ ꯔꯣꯅꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯔꯣꯅꯥꯜ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯔꯤꯀꯥꯟꯊ ꯑꯁꯤꯁꯨ ꯄꯥꯈꯠꯇꯨꯅ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯤꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕ꯭ꯂꯣꯛ ꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯣꯅꯥꯜ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯔꯤꯀꯥꯟꯊ ꯅꯥꯔꯥꯌꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯥꯔꯥꯌꯟꯅ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯁꯔ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯆꯪꯈꯤꯕ ꯑꯗꯣ ꯁꯤ ꯕ꯭ꯂꯣꯛꯇꯅꯤ ꯁꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯊꯂꯥꯄꯇꯤꯒꯤ ꯕ꯭ꯂꯣꯛꯅꯤ ꯁꯔ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯈꯨꯗꯥꯡꯗ TVK ꯍꯥꯏꯅ ꯊꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯗꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯐꯤꯂꯝ ꯑꯁꯤꯗ TVK ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯤꯅꯤꯡ ꯑꯁꯤ ꯊꯂꯥꯄꯊꯤ ꯚꯦꯇ꯭ꯔꯤ ꯀꯣꯟꯗꯟ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯕꯤꯖꯦꯒꯤ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ TVKꯅꯤ ꯑꯗꯨꯒ ꯔꯤꯌꯦꯜ ꯂꯥꯏꯐꯀꯤ ꯑꯁꯦꯡꯕ TVKꯒꯤ ꯐꯨꯜ ꯐꯣꯔꯝ ꯑꯁꯤꯅ ꯇꯥꯃꯤꯜꯂꯒ ꯚꯦꯇ꯭ꯔꯤ ꯀꯥꯖꯥꯒꯝ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯅꯥꯜ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯕꯨ ꯆꯪꯉꯛꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯨꯗꯣꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯨꯠꯇ TVK ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯂꯦꯞꯈꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯍꯟ ꯑꯁꯤꯒꯤ ꯇꯨꯝꯕ ꯑꯁꯤ ꯊꯨꯒꯥꯏꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯑꯍꯟ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯇꯨꯝꯍꯟꯈꯣ ꯍꯧꯖꯤꯛ ꯂꯥꯏꯕ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯅ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯑꯍꯟ ꯑꯁꯤꯕꯨ ꯇꯨꯝꯍꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥ ꯈꯔ ꯊꯥꯖꯤꯜꯂꯛꯑꯝꯃꯤ ꯆꯪꯉꯛꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ TVK ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗ ꯊꯥꯕ ꯅꯨꯄꯥꯗꯨꯅ ꯐꯨꯗꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯤꯔꯣ ꯊꯂꯥꯄꯇꯤ ꯚꯦꯇ꯭ꯔꯤ ꯀꯣꯟꯗꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯎꯠꯄꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯅꯥ ꯅꯥꯌꯥꯒꯟ ꯍꯥꯏꯕ ꯑꯁꯤꯕꯨ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯆꯣꯡꯊꯣꯛꯇꯨꯅ ꯎꯍꯜꯂꯤ ꯖꯅꯥ ꯅꯥꯌꯥꯒꯟ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯊꯂꯥꯄꯇꯤꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯁꯨ ꯀꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯂꯥꯄꯇꯤꯒꯤ ꯃꯤꯅꯥꯏꯅꯤ ꯑꯍꯟ ꯑꯁꯤꯕꯨ ꯃꯈꯣꯏ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯟ ꯑꯁꯤꯕꯨ ꯇꯨꯝꯍꯟꯅꯕ ꯍꯥꯏꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯏꯁꯩꯕꯨ ꯁꯛꯄꯣ ꯗꯥꯟꯁꯄꯨ ꯇꯧꯕꯣ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯒꯨꯟꯗꯥ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯂꯥꯄꯇꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯖꯦꯂꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯖꯦꯂꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯤꯖꯤ ꯁ꯭ꯔꯤꯀꯥꯟꯊ ꯀꯧꯏ ꯕꯤꯖꯤ ꯑꯁꯤꯗꯤ ꯊꯂꯥꯄꯇꯤꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯈꯨꯕꯥꯛ ꯐꯨꯔꯒ ꯌꯦꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯪꯉꯛꯑꯝꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯅ ꯑꯃꯨꯛ ꯊꯂꯥꯄꯇꯤ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯖꯦꯂꯔꯗꯨꯅ ꯃꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯑꯅꯤ ꯃꯈꯣꯏꯕꯨ ꯊꯤꯡꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯅꯥꯔꯥꯌꯟꯗ ꯍꯥꯏꯔꯝꯃꯤ ꯅꯥꯔꯥꯌꯟꯅ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯁꯔ ꯃꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯂꯥꯄꯇꯤ ꯍꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯐꯨꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯉꯝꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯊꯂꯥꯄꯇꯤ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯣꯏ ꯇꯧꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯊꯂꯥꯄꯇꯤꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯐꯨꯗꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯖꯦꯂꯔꯁꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯊꯂꯥꯄꯇꯤ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯇꯤꯅ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯔꯣꯅꯥꯜ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯁꯔ ꯁꯥꯔꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯍꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯂꯥꯄꯇꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯊꯂꯥꯄꯇꯤ ꯚꯦꯇ꯭ꯔꯤ ꯀꯣꯟꯗꯟ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯎꯍꯜꯂꯤ ꯃꯁꯤꯗꯒꯤ ꯖꯦꯂꯔꯁꯤꯅ ꯅꯥꯔꯥꯌꯟꯅ ꯑꯩ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯁ꯭ꯔꯤꯀꯥꯟꯊ ꯊꯂꯥꯄꯇꯤꯒꯤ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯊꯂꯥꯄꯇꯤꯅ ꯖꯦꯜꯗ ꯆꯪꯉꯛꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯧ ꯀꯔꯝꯅ ꯊꯂꯥꯄꯇꯤꯅ ꯖꯦꯜꯗ ꯆꯪꯉꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯕꯤꯖꯤꯅ ꯊꯂꯥꯄꯇꯤꯗ ꯊꯂꯥꯄꯇꯤ ꯑꯁꯤ ꯁꯨꯄꯔꯃꯦꯟꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯊꯂꯥꯄꯇꯤꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯊꯂꯥꯄꯇꯤꯒꯤ ꯃꯃꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯆꯥ ꯑꯁꯤꯅ ꯖꯦꯜꯗ ꯆꯪꯈꯤꯕꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯔꯕꯁꯨ ꯃꯆꯥ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯎꯔꯒ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯖꯦꯂꯔꯁꯤꯗꯁꯨ ꯊꯂꯥꯄꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯑꯒ ꯇꯝꯃꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯂꯔꯁꯤꯅ ꯊꯂꯥꯄꯇꯤ ꯑꯁꯤꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯑꯝꯃꯤ ꯃꯃꯥ ꯑꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯄꯥꯏꯔꯝꯃꯒ ꯃꯃꯥꯒꯤ ꯑꯔꯣꯏꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯕꯨꯁꯨ ꯄꯥꯡꯊꯣꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯂꯥꯄꯇꯤꯅ ꯁ꯭ꯔꯤꯀꯥꯟꯊ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯊꯨꯡꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯂꯥꯄꯇꯤꯅ ꯁ꯭ꯔꯤꯀꯥꯟꯊ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯃꯤ ꯊꯂꯥꯄꯇꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯕꯤꯖꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯨꯄꯔꯃꯦꯟ ꯅꯍꯥꯛꯀꯤ ꯃꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯃꯃꯥꯗꯣ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯂꯥꯄꯇꯤ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯂꯥꯄꯇꯤꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯒꯤ ꯐꯣꯇꯣ ꯑꯃ ꯎꯔꯝꯃꯤ ꯊꯂꯥꯄꯇꯤꯅ ꯁ꯭ꯔꯤꯀꯥꯟꯊ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯕꯤꯖꯤ
रा हाइदुन हंगम श्रीकांतना मधु बिजीगी फोटो नत्ते बिजीगी ममागी फोटोनी बिजीगी ममागी मंगलान असि आर्मी ऑफिसर म ओइबा पामखिबनी अदुबु बिजीगी पेरेंट्स ना आइगा लुहोंगबा असि पामखिदे मरम अदुना महाकना आइगिदमक्ता महाकी फैमिली दा नतना महाकी मंगलान दु फावबा लोइना थादोमगा आइगा लुहोंखिबनी अदुगा ममांग चहीगी थौदो अमदा बिजीगी ममा तो लाइखिदबनी मरम अदुना बिजीगी ममागी निंगबा दुबु थोंगनबगिदमक्ता आइना बिजी सिबुदी आर्मी ऑफिसर म ओहेनगे हाइदुना खनबनी अदुमोइनामक बिजी सिदी आर्मी ऑफिसर म ओहेनबा दुदि ओइथोरoi थलापतिना करी मरमगिनो सर श्रीकांतना पाउखुम पीदबिदा फाइल अमा थादरकपा मतमददी फाइल थादबगी मखोन अदु हेक ताबा मतमदा बिजी अदु यामना पाखतुना सोरहोनबा ngамamde श्रीकांतना मखाताना थौदो अदुदा महाकी ममा अदु महाकी मिटमांगमक्तदा मै थाकिबना मरम ओइरगा मतम अदुदगी हौना महा असि पाखतपा तुखतपा हाइबा से महाकी मसासिदा मते यादे मरम असिननी आइना महा असिबु आर्मी ऑफिसर अमा ओइबे यारो हाइरिबा असि मसिगी मतुंगदा थलापतिना बिजीदा सनापोट अमबु सारगा पिबिरमी अदुगा पुंसीदा कीना हिंगोइदबनी हाइदुना सु फोंतोमी मस्तगी सिन्ना सेकोइदा चेंज तौरगा अफ्रीका की स्वाजिलैंड कौबा मफम अमदा उहली मफम असिदा जॉन हिमलर कौबा नुपा अमबु जेल अमदा पुदुना लामी महाक असि मथंगी नुमित्ता थौरी यालगा हाटखदबो ओइरम महाकना जेल असि मनुंगदा चंगपा मतमदा प्रिजनर सिंग असिना महाकपुसु हाटपा पामे हाइबसे अखोइना ओ फंगी हाइबा मतम असिदा स्वाजिलैंड हाइरिबा मफम असिदासु सिविल वार थोकपैरम मफम असिदा लैरिबा लालौबा सिंग असिना गवर्नमेंट असिबु पामदबगी प्रेसिडेंट असिबु फाबगी पाव असिजु संतुरामी प्रेसिडेंट फाग्रे हाइबा पाव असि हेक ताबदगी हिमलर असिबु नोंगैना कापगा हालो हाइरमी हाइबा मतम असिदा हिमलर गे मी क्यामसु हिमलर असि कनबलाम हाइबा पाव असिजु खंगबदगी जेलर सिना जेल लैबा प्रिजनर सिंग असिदा नखोइ म्यामगी मरक्तगी हिमलर बु हाटपा पामबसिंग हिमलर बु हाटपा यागनी हिमलर बु हाटपा ngamba मियोय दो जेल असिदगी थादोकनी हाइरमी अदुबा हौजिकती जेल असिदा लैबा प्रिजनर सिंग असिदी हिमलर असिबु यामना हानिंगिबनी मरमदी हिमलरना मखोइगी खुंगंगी मियोय क्यामबु हालिबनी मस्दगी हिमलर बु हाटकनी हाइदुना प्रिजनर अमा चेंसन खिरमी अदुगा हाइबा प्रिजनर असिबु हिमलरना थिंद्रोकपा मतमददी पाइथोगा तारामी अदुगा थोलकपा मतमददी हिमलर असि अखोइना खंगे मदुदी फिल्म असि मैन विलेन जॉन हिमलर ने हाइबा असि महाक असि बोबिंदियोना सक्तम लांगी चंगाइबा प्रिजनर म्याम सिंग असिबु जॉन हिमलर मथंदना लोइना हातोमी जॉन हिमलर गी साथीबा मतो असि उबा मतमददी प्रिजनर म्याम सिंग असि लोइना चेनरमी हौजिक जॉन हिमलर गी टीम सिंग असिसु प्रिजन असि गी मनुंगदी यौसलक्तुना प्रिजनर म्याम सिंग असिबु लोइना नुंगैना कापतुना हातोमी नाकन असिदा जॉन हिमलर दी थवासादबिदा चियारदा फंगाइदुना ममाइदा तैरिबा ई सिंग अदुबु तैथोक्तुना लेम हौजिकती प्रिजन मनुंग असि प्रिजन असिदा लेमिबा प्रिजनर सिंग असिदा नतना प्रिजन असिबु ngak सेलमिबा सिबाई सिंग असिसु लोइना सिरमी मसिदगी ngasaigai जॉन हिमलर बु हेंग तौगनी हाइबा थौरी दुदा लम मसिगी प्रेसिडेंट असि बोइना हेंग तौनबा तोरम हाइबा मतम असिदा जॉन हिमलरना माके मी दुदा प्रेसिडेंट असि बु हेंग तौबा मतम अदुदा वीडियो लो अदुगा वीडियो अदुबु सोशल मीडिया दा थादोक्तुना अफ्रीका के गवर्नमेंट असिना माकबु कीनबा सिल्लो हाइरमी असुमना तौदुना हौजी प्रेसिडेंट अदुबु थौरी यालाबा मतुंगदा जॉन हिमलरना नोइना कापतुना हातोमी तौरिबा म्याम सिंग असिबु माके मी दुना वीडियो रेकॉर्ड लौसलमी हाइबा मतम असिदा माके टीम अदुना मखोइगी पाउ सिंग असि लोइना लीक ओइलिबा असि नुपी सिननि हाइदुना नुपी मगी फोटो बु जॉन हिमलर दा उलमी मतम असिदा जॉन हिमलर ना कना गुंबा मगा वरी सानरमी अदुगा मियो एसिना जॉन हिमलर नाहक ना दरकार तारिबा सिंग दो लोइना लेरबनी नाहक की प्लान असि करिनो जॉन हिमलर ना प्रोजेक्ट ओएम हाइरामी मस्तिगे हौजी अफ्रीका के स्वाजिलैंड दा थोखिबा थौदो अदुबु पाउ सिंग दा लोइना संतोक्तुना थलापति होइना सु तादुना लेमी हाइबा मतम असिदा थलापति सिदी जेलर दु लाक्तबदगी जेलर दु करी तौखरे हाइदुना नारायण दा हंगमी नारायण ना थलापति दा जेलर दु रूल गी वांगबदा थलापति सिबु मयुम दा पुरुबगी दमक हौजिकती सस्पेंड तौखरे हाइरामी अदुगा मांगना सस्पेंड तौद्रिंगे मतमदा 15 अगस्त दा थोखदोबा प्रिजनर सिंगी मरक्ता थलापति की मिंगबुसु हापिरमे हाइदुना नारायण फोंगतोमी मस्तगी 15 अगस्त की नुमिसि यौबना थलापति सि जेलदगी थादोरम अदुगा सिन्नसे खोइदा चेन्नई दु लई थलापति सि जेलदगी थोलकपगा माक मयुमदा चलमदे जेलर सिगी मयुमदा लामी अदुबु जेलर सिगी मयुमदा लाकपा मतमददी बिजी सिदी लोक थुंगदुना लेमी थलापति लाकपा सि उबा मतमदा बिजी सिदी हराउदुना सुपरमैन हाइदुना कोरम मस्तगी थलापतिना श्रीकांतदा आइना मरम ओइरगा सारगी थबकपुसु सस्पेंड चलले हरम श्रीकांतना आइगी थबा सिनते मरु ओइरिबा से ममा उनबा फंगदबा मचा अमना क्यामोन वाई हाइबदो अयाक मयक सेंगना खंगी अता असिदा माना फोटोनिंगिबा सि माकी मचानुपी सि ममागा उनबा फंगदबा मतमदा क्याम यावना वाना लई हाइबदु माना मता असिदा फोंतोइबनी मस्तगी श्रीकांत असि हेडक्वार्टर दगी कौरे थबा अमा चतबा याद्रे बिजी सि दिल्ली केयर सेंटर दा थिलमगे हाइदुना हारमी अदुबु बिजीना आई मफम अदुदा थिनबिरनु आई बाबा लाक्ट्री फावबा सुपरमैन गा मफम असिदा लेहौरगे हारमी थलापतिना सु श्रीकांतदा सार हलक्ट्री फावबा आई मफम असिदा बिजीबु सेनादुना लेरमगे श्रीकांत चट्रिगे मतमदा थलापतिदा मसिगी थोंग असि हांगतुनु हाकी ममागी कानी मफम असिदा माकी ममागी पोट क्याम लेबनी हाइबा पोट सिंग अदु बिजीना अमोना उबा तारगदी माकी पाकत थुकटबदो मो हौगनी असुमना मपाना चलमदागे मतम असिदा बिजीना सु मपा असिदा बाय बाय तरोमी अदुबु श्रीकांत असि चटखिबा थबा असिदा मा एक्सीडेंट अमा थोमी एक्सीडेंट असिना मरम ओरगा श्रीकांत असि लैखिरमदे श्रीकांत गे अरोइबा मिकुप्ता थलापतिदा सुमना हारमी माकी नुपीगी मंगजरम मंगलान अदुबुदी मंगफाउना हनबिरौ हाइदुना श्रीकांत लैखिद्रबा मतुंगदगिदी माकी मचानुपी बिजी सि स्कूल चलु चाउ थौ हाइबा अमते यारमदे अदुबु थलापतिना बिजी सिबु फगी क्यामा तौदुना माकी अवाबा सिंग अदु कहनबदगिदी हौजिकती बिजी सिसु थलापति
Thalapathyna haiba khudimak loina yarami hojik Viji si Thalapathyna phajana loina bibadagi mahaki mapa laikhidre haibagi awaba pumba du loina kaukhirami Thalapathyna nongmagi nimitta Viji gi lik ama sibirami matam asida Viji na Thalapathy da mahaki maming asi kari haina kaugadrino hairami Thalapathyna nahana kauningba ama kau hairami Viji na madudi ngasigi numit asidagi uncle haina kauroge hairami Thalapathyna Viji sibu piklingai matamdagi hauna du mahaki mamagi ningjaramba manglana du thungnabagi damakta training kyama piduna lami chauraba phau Viji sibu Thalapathyna senaduna training kyama pirami masigi matungda sinnasi Viji si college karami adubu mahakti exam thadabida mamanabiga lona tholaga haki nungsinariba nupa Kartik bu film yengunaba haiduna haubalami Kartik ti exam thaduna leibana film adu nak nathanda yenguno hairami maistagi Viji du mamanabi duga film adu nanghaudaba tare minute 10 khakta ngaire haiduna makhoi gi gari du yamna kanna thoduna lami makhoi ni na laiba sibu police inspector amana thongnawdagi urami police inspector sina thawoina Viji hogi gari du longchanaba haiduna mahaki jeep ki thonga dubu Viji hogi gari na thoraiba mama asida hangtomi maramaduna mafam asida Viji hogi gari du longchalami adubu mafam asida leiriba inspector sidi nupi yamna chopa inspector ni mahakna Viji gi mathakta su phattaba mi engingami inspector sina Viji gi mamana bi sida Viji si police station da wangpang khara tawruge wangpang loraba matungda Viji sibu thadoro ke harami sumna haraga Viji sibu inspector sina purga chatkhiram inspector sigi mo sida Viji gi mamana bi duna su singnaduna mahaki anti Kayal da phone tawduna thawdo sigi matangda loina tamami Kayal asi journalist amani mastigi Kayal na police station adu da call tawraga Viji du station da lakpra haiduna atopa police singda hangami adubu inspector du de Viji ga loina na police station da lakte haiduna hairam mastigi Kayal na Thalapathy gi manakta laktuna hojiki inspector du gi maming adu Suresh kawi mahak asi nupi di amna karan tawba police officer amani maramaduna mahak asi mari raksu thabakta gi suspend tawkhrabani hojik Viji bu kannaba gi damakta karigumba kharadang di taw haiduna Thalapathy da hairami mastigi Thalapathy na Suresh ta call tawraga nahakna nupi du da karimata tawdringe matamda akogi department adu da ISC kanano haiduna hangu ai gi ming adu tharake mastigi Suresh na mahaki department gi mi da call tawduna masigi nupa si kanano yengu ai maming adu WhatsApp ta tharake haiduna ming adu nupa adu da tharakpa matamdadi nupa asina Thalapathy Vetri Kondan haiba maming asi uba matamdagidi inspector Suresh adu da nahak nupi du bu thadokho maduna nahaki afabo oigani inspector Suresh adu na nahakna deona kiriba adu na karigino nupa adu na nahak janganda leiba khungang ama bu kannabagi damakta nei kuntra bali taruga hatkiba nupa adu atai kanamata nate ti sini harakpadagidi Suresh asidi hojik kibada loirami mahakna Thalapathy da call tawduna sir ai sargi chanupi sibu yumda thilage harami Thalapathy na mahak yumda thilakinu mahak film yengba chatkibani film yenganba lorba matungda yumda thilakadawuni asumna haibadagidi hojiki police inspector Suresh aduna Viji sibu holda film yengalaga makoi police kyamana ngaami film asi yengba lorba matungda Viji sibu mayumda thilami matam asida inspector Suresh asidi kibanmana Thalapathy gi manakta chensilaga mangna tawrirube singadu yamna lale haiduna Thalapathy da khoramami Thalapathy na yare ai police budi yamna nungsi police budi respect yamna tawi nahak mafam asitagi chatkhro haiduna inspector du thadokhiram inspector si hek chatkibaga Thalapathy na Viji da exam thadabida nahak film yengba chatloriba du karigino haiduna Viji da ngangami adubu Viji na thawai nungai tabagi mong toksalakpa matamdadi Thalapathy du karimata tawba ngamamde Kayal na Viji da nakhoi gi uncle asibu lohonga bro Viji na lohongdri kari maramgino auntie na madu hangiba adubo Kayal na jike geni da karimta natte hairaga mahak adu mafam asitagi noga satkirami mastagi sinna sikat oikhraga Pakistan gi miyoi kyamana India Navy gi achauba jahas amu hijack tawraga bulai kyama bu salami hairiba pawsi India Navy singna sutabadagi Pakistan gi mi yauraba achauba jahas asibu India Navy singna question duna laikhiram tawriba mo sida Pakistan gi mi singa sidi pakatbana hojik kari tawgaduno haiduna makhoi gi boss adu da paw phawrami aduga makhoi gi boss asidi atai kanamata oiramde John Himmler oiduna lemi masigi matungda Navy myam singa si jahas asigi manungda loina kakhalami aduga Navy singa sina John Himmler da nahana Pakistan dagi India da laiba si kari maramgino aduga OM hairiba si karino haiduna hangami adubu John Himmler na mafam asida changaiba Navy singa sibu loina hatoga karigumba batam ama bu namduna activate tawkhibadagidi mafam asida changaiba Navy myam singa si loina nomaina kapduna hatorami aduga aikhoida mami oina Navy amagi mamangda karigumba ama taba si aikhoina uwa fangi hairiba mami si karino haiba adu film asigi aroibada soidana khangmigani hojik Navy singa si kadaidagi attack tawribano haibdu makhoi karimata gyan taramde makhoi singa sibu attack asida loina hatkirami asumna John Himmler gi teamna Navy singa sibu loina attack taramaba matungda makhoi di Tamil Nadu tamna changkhirami hojik attack sigi paw asi India pumbada yaukhirami aduga attack sibu kanana tawribano haiba su kanamata khangamde haiba matamasida Tamil Nadu gi CM nasu attack sigi matangda nungaitaba phongtoktuna attack sigi matangda thijanabagi damakta central government ga tanarni haikhirami haiba sina maram oibana hojik India amadi Pakistan gi border da army kyama bu thamkhirami haiba seira sida opposition party gi leader Raja Swami sidi John Himmler ga unaba chalami mahakna John Himmler da nahakna Navy sigda attack tawkhiba dudi sangsar de leiba mipum khudimangna khangnare nahakki mathangi plan asi karino John Himmler na ngasidagina numit 13 ni gi matungda aigi OIM hairiba project asi horani antakki
matang asidadi India si aigi khongda turadawani sangsarasida leriba miyoi amatana aiba hojikti thingba ngamaroi hariba chera asida somda Thalapathy na Viji sibu army join taunabagi damakta training kyama piduna lem aduba sumna makhan mathel kyamagi tauriba training asida Viji sidi kada tausnaduna dum laithoknaba torami maudagi Thalapathy na Viji da military training academy gi form sign taunaba haiduna yamna kanna honarami adubu Viji na di form adu sign tau haibi yaramde masigi matungda Thalapathy du store amada pot laiba salami hariba matamasida Kayal adu mafam asida lami hauji Kayal na Thalapathy ga wari sanana bo honarami aikoina mamangdagi su khangre madudi Kayal na Thalapathy sibu khara pamjaba fawi haiba si Kayal na su Thalapathy da mahak asi Kayal journalist tuni haiduna masak tami Thalapathy na su oh ai ningsinge auntie haiduna korom Kayal na kari haiba aibu auntie haiba Thalapathy na su hoi pibam du yengba duda sahi nifu helamado manba madugini auntie kauriba do asumna makoi ni na wari sanaduna leringe matamasida makoi gi matungda anga ani ma sanapot munaduna khanarami Thalapathy na anga ani dubu khamuge haiduna to matamda Kayal na Thalapathy dubu khamami aduga Kayal na anga ani dugi manakta changsalaga yam thina saunarami ba anga ani dubu sorry handuna makoi ni gi saunarami ba dubu phalami toriba mo sida Thalapathy di ngakpa dolorami asumna angang sing asibu matau kramna mahakna themi bano haiba sida mahakti ngakpa dolorami Thalapathy na Kayal da journalist amana matau kramna angang asibu yamna nana themi bano Kayal na ai criminal psychology da MPhil loire criminal singbu matau kramna loina gani haiba se aingonda di karisu laiba thabak nate hojik Thalapathy si makon nga noktharaga aige hojik laiba chahi sida ai nangonda wa si matau karamna haige dobuno khangdre Kayal su mangonda nungsi phongtorani haiduna khanduna chahi gi bu karimata khallunu na ki wakhanda laiba do adum phongtu hairami adubu Thalapathy na ona teinana Viji gi military training academy gi form adubu amukta sign thon biu hairappa matamdadi mahaki mut adu loina kairami mastegi Thalapathy na Viji sibu Kayal gi memda thilaktuna si edu bongta sign tholu haiduna mahakna sign torga hairami Kayal na su hoi hairaga misi khasalakba sidadi Thalapathy sisu karino toriba se haiduna ngami Viji na Kayal da nangna pamiba si sida sign tawba sinatra adubu aidi masigi thaba si pamde asumna masigi makha tarakpadagidi Thalapathy amadi Kayal makhoi ni si du makha tana punba horami aduga Thalapathy na Viji sibu training kyamasu makha tana dum piduna lem Viji na mahak army si pamde haki masasi ga sanade haiduna swairami Viji gi wa sida Thalapathy na sauna serami asumna Viji si samudra kongwana sida thawai nungaitana phamaga leiringe matamasida Kayal lamu lami Viji na nahana mafam sida laiba se uncle gi mateng pangba lai natra Kayal na natte aidi nangi mateng pangba lakpani nang si sida di sign taro aduga physical test aduda dum fail ohello adu oiba targadi nahaki uncle su phoma sida sign tawre haiduna harawrni aduga nahak su training adu chatrabani na harawredana asumna harakpadagidi Viji dusu harawduna noklami asumna Kayal na si sibu mu sign tawnduna Thalapathy da pirami Kayal na Thalapathy da mahaki pakat tukatpagi problem ase lairiba makai military gi line da changba haiba se oithoi Thalapathy na try torobadi yai nahaki wa do amukta ngaikho hojikti celebration gi time ni hairaga Kayal la sibu Thalapathy na thangkalaga purga chatkirami mata asidagi ekhoi mayek sena khange madudi makoi ni si amana amabu nungsinare haiba si masigi matung Viji amadi mahaki mamanabi makoi ni na wari sanaduna leringe matamasida teddy bear yonba lakpa nupa amalam adubu haiba teddy bear si ubu matamda Viji sdi yamna sauduna wakhala mada tawraga hojik teddy bear yonba laiba nupa dugi teddy bear dubu mullaga mahna teddy bear dubu segaina bonaram asumna toribo mo sida Thalapathy di kari maramgina mahangna angangba teddy bear si uraga asi auna pakatliba si karigino haiduna mahakti ngaktuna lem mastige khoida mamangi sinda John Himmler amadi Pakistan gi miyoi kyamana nebi kyama hatkiba adugi asi bakchang sing adu samudra khongba sing asida targa leramba du aikoina ofangi aduga samudra asida hojiki teddy bear aduga chapmanaba teddy bear kyama su targa leramba se aikoina ofangi mafam asida NIA gi team laktuna sport officer sangaramna luchingaga mafam asibu yengsilami makoina dum tijalakpa matamda yamna angakpa khulai ama navy officer gi mukhuta parga leramba du thengnarami hariba khulai sibu scientist karimda piduna khulai asi karino haiduna yengalami scientist karimna su yengjanbadagi khangye madudi masidi norman ATM natte masidi RC warni NIA officer sangaramna su nahakna hairiba si madudi RC war haibadi remote control war ni haibanine karimna su confirm oire harami modigi karimna maki mi duda pot asibu sariba mafam adu yengtho hairami makogi mi duna su yengaba matungda sir masidi jinja electronics hairiba Chinese company amagini modigi sangaramna madudi full detail adu mukta yengo hairami mastagi makogi mi mana about enterprise amana pot sing adubo african gi company amada loina pibane hairami hojik company digi matangda thiruba matamda karimata phangdre hairami modagi dark system da mu yengo hairami adubu makogi mi duna bu yengo matamda su dark system da su karimata phangde sar hairami haiba matam asida scientist karimadu changaga ngaiko hairaga video adu da click taw haiduna video adu da click tawhonba matamdadi video sisu yengba yaramde modagi scientist karimna madugi video adu gi
ID do thiraga message thajalo hairami masdege khoida Swazi refugee camp ama ohali Swazi haibadi Swaziland da leiba mi sing adubuni hawjik video da ukhiba nupi dugi mana adu da makhoi gi mi laktuna video call asida Karim da nupi duna nakhoi kanano nakhoi na kari maram gi damakta about enterprise ki matang da thiribano Karim hoina about enterprise na aikhoi gi India gi navy sing da attack torokbani Russia na Ukraine da drone na war tawdawna about enterprise asina India gi navy sing da Chinese ki army di awba hoi gi mong da tawba machine hariba robot sing asi gi India gi navy da attack toriba sida yawe haiba se aikhoi na khangabani about enterprise ki mapu si kanano nupi sina aikhoi gi leiba asisu about enterprise na attack toromaba leiba amani aikhoi gi leiba asibu mongpham ama dauna mahakna unthoibani about enterprise ki mapu dudi kanamata natte John Himmler ne hairami asumna haibaga mamangi matamda Swaziland gi prison aduda John Himmler ne attack tawkhibagi saktam adu aikhoi da uhali nupi sina hariba sigi matang dagi su aikhoi na mayek singna khangi madudi Swaziland gi leiba ki miyoi singna yaning de haiba si aduga nupi si atai kanamata natte ngasai John Himmler da makhoi gi mina president da John Himmler gi pau khudimak loina tamthoe haiba nupi dubuni scientist Karim na nupi duda John Himmler gi matang da detail khara khangadra haiduna ngam nupi duna John Himmler gi matang da detail pumba loina tharage evidence ka loina na hairami asumna tharai evidence asi yenguba matamda scientist Karim asidi ngakpada loirami maramdi John Himmler na Swaziland da leiriba praja myam sing asibu John Himmler na plan sinduna civil war thoiba manung aduda khulai gi mateng pangchanduna kanglo masen sing asi hatokna halaga mahakna leiba asidagi resource sing asi loina lokthokna ba tanja du loboirami asumna makoina African nupi duga wari sanaduna leiringe matamasida police amana ngasai navy de attack tawkhiba Pakistan gi lanmi myam sing adu pusalaga mafam asida leiriba NI gi officer amadi scientist Karim gi team sing da attack tawsalami asumna attack tawwa sina NI gi officer kyama mafam asida shirami mastagi scientist Karim na mahaki khulai ama sina aduna police amadi Pakistan gi lanmi sing asida attack tawduna John Himmler gi evidence arwa file adu budi mafam asida gi purga chen khiram aseng bagi di scientist Karim asidi handicap amani mahaki thabak thoram sing asi mahakna CR ma famami haiba CR sing adu dagi loina control tawram mastagi hojik changai ba police officer aduna reporter sing asida serana ba pawaina hai khirami haibadi mafam asida thijanba lakba NI gi officer kya amadi scientist Karim na attack tawduna hatkhre hantak Indian Navy sing da Pakistan ga loina na attack tawkhriba aduda scientist Karim masigi khut asi chauna yawi harami aduga scientist Karim adu mafulai kya ama buchu purga chen khrairami masdagi paw asida hantak Indian Navy da Pakistan lanmi sing ga loina na attack tawkhriba adugi mastermind adu scientist Karim ni mahakpu phaba mi da government na rupa kor khara di pini haiduna lauthorami aduga somdana Swaziland gi relief camp aduda about enterprise matang da evidence sing scientist Karim da pikhiba adubu John Himmler gi mi sing laktuna hatokhirami aduga somna kandana Viji dubu doctor da mahaki pakatukat pa dubu phanabagi damakta layeng duna lerambagi saktam ase khoina o fangi doctor duna Viji da mahaki mama amadi mahangna angang oiringa gi photo bu yengalam aduga angang ba teddy bear du ulakpa matamdadi Viji gi piklinga gi thogdo maning singami haiba thogdo sidi atai karimata nate Viji gi mama adu matokramna laikhidabana haiba adu mata asida khoida mayek sengna uli matam asida masakhangdabu nupa amana Viji gi mama adu da aikhoi gi dukan dagi laidavi du kadai da laikhra haiduna hangam hairiba laidavi si atai karimata nate angang ba teddy bear dubuni Viji gi mama na laidavi teddy bear dugi manungda kari yawi haiba se aina mayek sengna khangi aigi nupa do police officer ni wari pumba do aigi nupa da loina haigini haiba matam asida Viji sidi mama asina lairiba ka asigi upuma da lona mama da phuriba sibu yengduna lairibani hojik masakhangdaba nupa asina makhoi gi mi sing asida Viji gi mama asibu maina thadoga halo haiduna Viji gi mama asibu Viji gi mamang maktada mai thaduna hatkirami haiba thodok sing asi Viji gi mamang maktada ukhibana Viji si ngasi phawboda pakhatukat pagi laina asi naribani mama na siriba sisu angangba teddy bear dugi maramnani aduga teddy bear asidi Viji gi oina laibirakpani maram asina suni mamangi matamda Viji na angangba teddy bear du uba matamda hakna yamna sauna angangba teddy bear yonba lakpa nupa adu dagi teddy bear du muliba adu adubu Viji gi mama si kanana halibuno haiba adu di aikhoida mayek sengna di hojik khangandri Viji gi mama si kanana halibuno haiba adu film asigi loisalakpada soidana khangani wari sing asi ningsing uba matamda Viji du yamna pakhana laurami aduga Thalapathy da makhoi singbu lemna thagano uncle hairami mastagi Thalapathy du mafam asigi kanna sian khraga ngasai Viji gi mapa sirkana Viji gi mama gi room ni ka asigi thong asi hangtonu haikhiba adu mahakna hangtoga laidabi du laibra haiduna koiti thirami laidabi du phamngalaktabadagi mahakna sauna pot amana thomba matamdadi Viji gi mama gi photo du kelami hariba photo frame adugi maningda so ma lotuna lemi mastagi so sina upu du hangtoba matamdadi upu sigi manungda angangba teddy bear ama yauduna lemi aduga teddy bear si hangtoga yengba matamdadi nongma yauduna lemi mata asida Kayal laktuna ngasai nebi myam ama sikhibagi thogdo duda samudra khongbanda teddy bear kyama laikhibagi news adubu Thalapathy du lami mastagi Kayal na Chennai gi port aduda chatlaga haibadi Chennai gi hithangpham aduda chatlaga computer senariba miyoi aduda teddy bear angangba porokbagi jahas adugi matangda detail lokhalami aduga detail sing asi puduna Kayal asi yamna pakhana lami Thalapathy na kaidawre haiduna hangami Kayal na India da madugi teddy bear pusalakhiba do teddy bear lak yankhai sure harami aduga sanaport adu jais toy kawi harami company sina Africa gi company ni
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯅꯥꯏꯗ ꯈꯛꯇꯪ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯣꯏꯅ ꯄꯨꯁꯜꯂꯛꯈ꯭ꯔꯦ ꯊꯂꯥꯄꯇꯤꯅ ꯃꯗꯨꯗ ꯄꯨꯁꯜꯂꯛꯏꯕꯗꯣ ꯁꯥꯟꯅꯄꯣꯠ ꯂꯥꯛ 50 ꯅꯠꯇꯦ ꯅꯣꯡꯃꯩ ꯂꯥꯛ 50ꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯁꯥꯟꯅꯄꯣꯠꯀꯤ ꯁ꯭ꯇꯣꯔꯒꯤ ꯃꯈꯥꯁꯤꯡꯗ ꯍꯥꯏꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔꯁꯤꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯧꯗꯒꯤ ꯊꯂꯥꯄꯇꯤꯅ ꯀꯥꯌꯜꯗ JH ꯇꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ JH ꯇꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯁ꯭ꯇꯦꯠꯀꯤ JH ꯇꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯊꯂꯥꯄꯇꯤꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯈꯪꯉꯝꯕ ꯑꯁꯤꯗ ꯀꯥꯌꯜꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ JH ꯇꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯌꯜꯒꯤ TV ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕ ꯁꯦꯅꯤꯌꯔ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯗ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯁꯦꯅꯤꯌꯔ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ RH ꯇꯣꯏ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯁꯦꯅꯤꯌꯔ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯊꯂꯥꯄꯇꯤꯅ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯒꯨꯟꯗꯥ ꯉꯥꯛꯇꯅꯤ ꯑꯣꯏꯔꯝꯃꯤꯕ ꯑꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯥꯠꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯊꯂꯥꯄꯇꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯔ ꯑꯃꯅ ꯄꯣꯂꯤꯇꯤꯁꯤꯌꯟ ꯆꯪꯈꯤꯕ ꯌꯥꯎ ꯈꯔ ꯑꯃꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯈꯤꯕ ꯌꯥꯎ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯌꯥ ꯑꯃꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯕꯤꯖꯤꯅ ꯃꯤ ꯄꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯗꯨ ꯅꯍꯥꯛ ꯈꯪꯉꯕ꯭ꯔꯥ ꯃꯁꯤ ꯕꯤꯖꯤ ꯃꯊꯟꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯥꯏꯟꯇꯤꯁꯠ ꯀꯔꯤꯝ ꯑꯗꯨꯗ ꯎꯍꯜꯂꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯨꯈꯤꯕ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯐꯥꯏꯜ ꯑꯗꯨꯕꯨ CMꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ CMꯗ ꯐꯥꯏꯜ ꯑꯗꯨꯕꯨ ꯄꯤꯕ ꯉꯝꯃꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯤ ꯑꯁꯤꯁꯨ ꯀꯥꯔꯇꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯀꯥꯔꯇꯤꯛꯇ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯍꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯅꯁꯨ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯍꯥꯛꯄꯨ ꯍꯥꯏꯕ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯕꯤꯖꯤꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁꯠ ꯀꯔꯤꯝꯅ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯃꯇꯥꯡꯗ ꯌꯥꯎꯕ ꯐꯥꯏꯜ ꯑꯃꯗꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯕꯤꯖꯤꯗ CMꯗ ꯑꯃꯨꯛꯇ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ CM ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯄꯟꯗ ꯊꯣꯛꯑꯒ ꯄꯤꯕ ꯌꯥꯗꯕꯒꯤꯅꯤ ꯃꯁꯤꯗꯒꯤ ꯕꯤꯖꯤꯅ ꯐꯥꯏꯜ ꯑꯗꯨꯕꯨ CMꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ CMꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯥꯏꯜ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯕꯤꯌꯨ ꯁꯔ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯖꯣꯟ ꯍꯤꯝꯂꯔꯗ ꯌꯧꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯟ ꯍꯤꯝꯂꯔꯅ ꯕꯤꯖꯤ ꯑꯁꯤꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯗ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯎ ꯑꯁꯤ ꯖꯣꯟ ꯍꯤꯝꯂꯔꯗ ꯌꯧꯔꯝꯃꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯇꯤꯛꯀꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯁꯨ ꯕꯤꯖꯤꯕꯨ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯊꯂꯥꯄꯇꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯒ ꯇꯥꯗꯕꯤꯗ ꯕꯤꯖꯤ ꯑꯁꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯕꯤꯖꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ ꯃꯈꯣꯏ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯊꯂꯥꯄꯇꯤ ꯑꯗꯨ ꯁꯥꯎꯔꯒ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯀꯣꯂꯔꯗ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯤꯖꯤ ꯑꯁꯤꯗꯤ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯍꯟꯈꯤꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯆꯥ ꯑꯁꯤ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯥꯔꯇꯤꯛ ꯑꯃꯗꯤ ꯕꯤꯖꯤꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯥꯔꯇꯤꯛ ꯑꯁꯤ ꯃꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗꯣꯏ ꯇꯧꯔꯝꯃꯤ ꯕꯤꯖꯤꯅ ꯀꯥꯔꯇꯤꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯥꯔꯇꯤꯛꯄꯨ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯑꯁꯤꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯅꯪꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯊꯂꯥꯄꯇꯤꯅ ꯕꯤꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯤꯖꯤꯗ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯀꯩꯅꯣꯃ ꯇꯧꯏ ꯀꯥꯔꯇꯤꯛ ꯑꯗꯣ ꯅꯍꯥꯛꯀ ꯆꯥꯟꯅꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯉꯥꯡ ꯑꯗꯣ ꯅꯍꯥꯛꯁꯨ ꯎꯔꯦꯗꯅ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯃꯥꯏ ꯄꯥꯟꯕ ꯄꯥꯝꯕꯅꯤ ꯅꯍꯥꯛꯄꯨ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯍꯟꯕ ꯄꯥꯝꯕꯅꯤ ꯕꯤꯖꯤꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯤꯗ ꯑꯩꯍꯥꯛꯄꯨ ꯍꯧꯖꯤꯛꯇꯤ ꯏꯊꯟꯗ ꯊꯥꯗꯣꯛꯄꯤꯔꯣ ꯑꯪꯀꯜ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯦ ꯑꯩ ꯈꯪꯖꯩ ꯑꯪꯀꯜ ꯑꯗꯨꯒ ꯑꯩ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯀꯥꯔꯇꯤꯛꯀ ꯂꯨꯍꯣꯡꯉꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯗꯨ ꯄꯥꯝꯃꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯥꯈꯠ ꯊꯨꯀꯠꯄ ꯍꯥꯏꯕ ꯂꯩꯅꯥ ꯑꯃꯁꯨ ꯂꯣꯏꯅꯗꯨꯅ ꯄꯤꯔꯝꯃꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯅꯤꯛꯏꯕ ꯑꯁꯤ ꯑꯪꯀꯜ ꯑꯩꯒꯤ ꯕꯕꯥꯗꯣ ꯍꯤꯡꯖꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯂꯣꯏꯅ ꯈꯪꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯖꯤꯗꯨ ꯀꯞꯄꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯊꯂꯥꯄꯇꯤꯗ ꯑꯪꯀꯜ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯁꯨ ꯍꯣꯠꯅꯕꯤꯔꯅꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯕꯁꯨ ꯂꯦꯞꯄꯤꯔꯣ ꯑꯁꯨꯝꯅ ꯕꯤꯖꯤꯒꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯂꯥꯄꯇꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯥꯌꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯌꯜꯅ ꯊꯦꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯂꯥꯄꯇꯤꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯕꯤꯖꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯤꯖꯤ ꯑꯁꯤꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯥꯔꯇꯤꯛ ꯂꯥꯛꯇꯨꯅ ꯕꯤꯖꯤ ꯑꯁꯤ ꯀꯥꯔꯇꯤꯛꯀ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯂꯥꯄꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯕꯤꯖꯤ ꯑꯁꯤꯗꯤ ꯀꯥꯔꯇꯤꯛꯀ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯀꯥꯔꯇꯤꯛꯅ ꯄꯤꯔꯛꯄ ꯒꯤꯐ ꯑꯗꯨꯕꯨ ꯄꯣꯔꯛꯇꯨꯅ ꯊꯂꯥꯄꯇꯤꯅ ꯃꯉꯣꯟꯗ ꯄꯤꯛꯏꯉꯩꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯆꯨ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯁꯤꯟꯇꯣꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯊꯂꯥꯄꯇꯤ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯀꯌꯥ ꯑꯃ ꯉꯁꯥꯏ CMꯗ ꯄꯤꯈꯤꯕ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯏꯚꯤꯗꯦꯟꯁ ꯌꯥꯎꯕ ꯐꯥꯏꯜ ꯑꯗꯨꯕꯨ ꯂꯧꯕ ꯕꯤꯖꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯕꯤꯖꯤ ꯑꯁꯤꯕꯨ ꯍꯥꯠꯄꯁꯨ ꯂꯥꯛꯑꯝꯃꯤ
ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯑꯍꯟ ꯑꯃꯅ ꯊꯂꯥꯄꯇꯤꯒꯤ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯂꯥꯄꯇꯤꯒꯤ ꯃꯌꯨꯝꯗꯒꯤ ꯕꯤꯖꯤ ꯑꯗꯨꯕꯨ ꯍꯥꯠꯂꯝꯗꯕꯤꯗ ꯍꯜꯂꯒ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯠꯄ ꯆꯠꯂꯒ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯒ ꯅꯍꯥꯛꯅ ꯀꯤꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯑꯗꯨꯅ ꯁꯥꯎꯅ ꯑꯩ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯊꯂꯥꯄꯇꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯖꯪꯒꯜꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯅ ꯖꯪꯒꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ 30 ꯕꯂꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯉꯁꯥꯏ ꯕꯤꯖꯤꯒꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯊꯂꯥꯄꯇꯤ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯑꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯁꯤꯟ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯅ ꯖꯪꯒꯜꯗ ꯂꯩꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯕꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯅꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯁꯤꯅ ꯍꯣꯠꯅꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯠꯂꯣ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥꯁꯤꯡ ꯊꯥꯔꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯩ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯂꯥꯄꯇꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯑꯒ ꯂꯥꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯑꯗꯨꯁꯨ ꯌꯥꯎꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯍꯟ ꯑꯗꯨꯗꯤ ꯊꯂꯥꯄꯇꯤꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥ ꯑꯍꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯒꯨꯟꯗꯥ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯒꯨꯟꯗꯥ ꯀꯌꯥ ꯋꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯈꯣꯏ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯦꯁꯅ ꯕꯤꯖꯤꯕꯨ ꯀꯥꯔꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯦꯁꯇ ꯊꯂꯥꯄꯇꯤꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯗꯨꯅꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯁꯨ ꯊꯂꯥꯄꯇꯤꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯕꯤꯖꯤ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯇꯤꯅ ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯪꯕꯗꯒꯤ ꯈꯪꯉꯦ ꯃꯗꯨꯗꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯒꯨꯟꯗꯥ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨ ꯊꯂꯥꯄꯇꯤꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯕꯤꯖꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯅ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯔꯒ ꯕꯤꯖꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯕꯤꯖꯤꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗ ꯊꯂꯥꯄꯇꯤꯅ ꯊꯤꯟꯅꯕ ꯇꯧꯔꯝꯃꯤ ꯊꯂꯥꯄꯇꯤꯅ ꯕꯤꯖꯤꯗ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯅꯍꯥꯛꯅ ꯀꯣꯂꯦꯖ ꯆꯠꯄ ꯑꯗꯨ ꯑꯩꯅ ꯑꯣꯏꯅ ꯊꯤꯟꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯖꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯪꯀꯜꯗ ꯋꯥꯔꯧꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯣꯇꯣ ꯇꯣꯡꯉꯒ ꯀꯣꯂꯦꯖ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯣꯂꯦꯖ ꯌꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯈꯤꯕ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯕꯤꯖꯤ ꯑꯁꯤꯕꯨ ꯀꯥꯔꯇꯤꯛꯅ ꯀꯧꯔꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯧꯕꯅꯤ ꯅꯍꯥꯛ ꯅꯊꯟꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯕꯤꯖꯤ ꯑꯁꯤꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯂꯥꯄꯇꯤ ꯑꯁꯤꯗꯤ ꯕꯤꯖꯤꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯕꯤꯖꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯪꯀꯜꯅ ꯕꯤꯖꯤ ꯉꯥꯏꯔꯤꯕ ꯑꯗꯣ ꯕꯤꯖꯤ ꯑꯗꯨꯗꯤ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯅ ꯇꯥꯍꯧꯕꯗ ꯀꯥꯔꯇꯤꯛꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯀꯥꯔꯇꯤꯛꯅ ꯊꯥꯔꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯂꯥꯄꯇꯤꯅ ꯕꯤꯖꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯇ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯟꯈ꯭ꯔꯣ ꯅꯪꯒꯤ ꯑꯪꯀꯜ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯥꯔꯇꯤꯛ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯊꯂꯥꯄꯇꯤꯅ ꯐꯣꯟ ꯑꯁꯤ ꯑꯣꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯥꯔꯇꯤꯛ ꯑꯁꯤ ꯑꯃꯨꯛ ꯀꯣꯂꯦꯖ ꯑꯁꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯀꯥꯔꯇꯤꯛ ꯑꯁꯤꯅ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯑꯁꯤꯗ ꯊꯂꯥꯄꯇꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯆꯤꯡꯅꯕꯗ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯦꯁꯇ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯅꯝꯕꯔꯗꯨꯕꯨ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯕꯤꯖꯤ ꯑꯁꯤꯕꯨ ꯄꯨꯔꯛꯑꯒ ꯅꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯕꯅꯤ ꯌꯥꯝꯕ ꯑꯩꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥꯗꯨ ꯄꯤꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨꯁꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯕꯤꯖꯤ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯁꯥꯏꯟꯇꯤꯁꯠ ꯀꯔꯤꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯅꯍꯥꯛꯅ ꯅꯠꯇ꯭ꯔ ꯁꯤꯑꯦꯝꯗ ꯐꯥꯏꯜ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯕꯤꯖꯤ ꯑꯁꯤꯕꯨ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯕꯤꯖꯤꯅꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯝꯕꯒꯤ ꯃꯍꯥꯛꯇꯤ ꯃꯇꯦꯡ ꯈꯛꯇꯪ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯕꯤꯖꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯐꯨꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯒꯨꯟꯗꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯗ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯦ ꯁꯥꯏꯟꯇꯤꯁꯠ ꯀꯔꯤꯝꯒ ꯃꯍꯥꯛꯀ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯖꯣꯟ ꯍꯤꯝꯂꯔꯗꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯣꯟ ꯍꯤꯝꯂꯔꯅ ꯕꯤꯖꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯨꯟꯗꯥ ꯑꯃꯅ ꯕꯤꯖꯤ ꯑꯁꯤꯕꯨ ꯍꯥꯠꯀꯗꯣꯏ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯤꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯊꯂꯥꯄꯇꯤꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯑꯪꯀꯜꯅ ꯅꯍꯥꯛꯄꯨ ꯀꯟꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯄꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯊꯂꯥꯄꯇꯤ ꯑꯗꯨ ꯂꯥꯛꯑꯒ ꯕꯤꯖꯤꯕꯨ ꯍꯥꯠꯇꯣꯏ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤꯁꯨ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯗ ꯀꯞꯄꯒ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯇꯤꯅ ꯕꯤꯖꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯏ ꯊꯣꯛꯑꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯕꯤꯖꯤꯗ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯧꯈꯤꯕ ꯑꯗꯨ ꯀꯔꯤ ꯍꯥꯏꯕ ꯕꯤꯖꯤꯅ ꯁꯨꯄꯔꯃꯦꯟ ꯊꯂꯥꯄꯇꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯕꯥꯏꯛꯇ ꯁꯤꯠꯂꯒ ꯂꯥꯛꯄ ꯁꯨꯄꯔꯃꯦꯟ ꯃꯥꯟꯗ꯭ꯔ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯤꯖꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯩꯕ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯒꯨꯟꯗꯥ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯅꯊꯟꯗꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯃꯤ 60ꯅꯤ ꯅꯍꯥꯛꯅ ꯅꯆꯥꯅꯨꯄꯤꯗꯨ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕ ꯑꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯊꯂꯥꯄꯇꯤꯗꯨ ꯁꯥꯎꯅ ꯁꯔꯪ ꯑꯗꯨꯕꯨ ꯆꯣꯠꯆꯩ ꯑꯃ ꯊꯦꯛꯆꯟꯗꯨꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯄꯥꯏ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯊꯤꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯅꯣꯔꯣꯛꯇ ꯊꯥꯔꯗꯧꯕꯅꯤ ꯍꯥꯏꯔꯒ ꯆꯪꯉꯛꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯐꯨꯗꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯁꯨ ꯀꯤꯔꯗꯨꯅ ꯅꯥꯀꯟꯗ ꯂꯨꯝꯃꯒ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯒ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯔꯪ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯂꯥꯄꯇꯤ ꯑꯁꯤꯗꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯨꯗꯨꯅ
तानथुरम अदुगा गुंडासिंग असि मतंग मतंग फुदरकप मतमददि गुंडा लीडर दुना नाकंदा जॉन हिमलर दा कॉल तौदुना मखोइना नुपा असि पानाबा ngamroi mahak asi yamna sathi akhoi loina sirni haira mestagi John Himmler na nupa du kanano masa ulau haiduna video call tawlam aduga nupa asi uba matamda Thalapathy oramba duda opposition party gi Ramaswamy sidi kiduna matung halam aduga John Himmler na su Thalapathy si uba matamdagi di mahakna sauna Ramaswamy gi manakta changsalakuna nahakbu Thalapathy si jail manungda phajanduna mahakbu hat khre haiba daine Ramaswamy na hoi aina mahakbu hatnabadi kyaragana honaki adubu upai lekhide aina madugi asengma pawado nangonda haiba taragadi aikhogi OM gi mission asida problem lakani haiduna aina nangonda haidokhidaban aduga somdana John Himmler gi tonganba gunda kya amalaga hojik Viji sibusu phaduna Thalapathy sibusu phaduna furami haiba matam asida ngasai gi atopa gunda du changsilaga phone da video call da wari sano hairami aduga video call asidagi John Himmler na nahak aibu kawrabra nahak na nomai kaptuna hatkhiba police commissioner Amirisni aduba hojik ayakti sidari ayakti hojik siba naidaba John Himmler oirabani Thalapathy na siba naidaba John Himmler ai ngasi de nangonda karigumba khara utke John Himmler na karino Thalapathy na siramdagi akiba do ai ngasi di nangonda utke asumna hairaga John Himmler gi mi sing asibu tamthina hatpa horami aduga phone paiba gunda aduda phone adu lengdabi phajana pairaga video asibu John Himmler yengalu asumna hairaga Thalapathy na John Himmler gi mi sing adubu thangna thinduna hatpa horami Thalapathy na aigi sanupi se atam kya gi mamangdagi akibaga sagon aduna laibe adubu ngasi haiba numit asidagi di akiba pumba se nahaki oiradabuni John Himmler na hey Thalapathy ai asi thainingai gi deputy commissioner of police adu natraban ai asi hojik president gi power prime minister gi power madudagi henba power kya ama ingonda yarabani na khangdabra ai asi John Himmler ni haiba si Thalapathy na ai nang kanano haiduna khangbagi darka tade nahak Thalapathy bu thengnanaba ready da leiro John Himmler na thawa sadana raja mayam gi afaba tawuna karimata kanaroi nahak thawai hingchanaba mafam adudagi chenkro ai mai laiduna chengadaba mi du nate ai nangi nanakta lae I am coming haiduna video call adu da hairami mata asida film asigi intermission so oikirami Hojik Himmler amadi Thalapathy makoini gi marakta saunariba si makoini si laman kumnabagi matang khaktangi sunate Himmler na India sibu dictatorship onthokpa pami masibu Thalapathy na kanduna India sibu democracy chanaba laiba oiba pambagini masidagi sinasi Madurai gi 2005 ki matam dulai haibadi sinasi aikoida Ramaswamy Thalapathy John Himmler hoina naha oringai gi matam dulakpani matam asida aikoina khungang asida lairiba nupi magi mapuroiba si yu thakwa sida shiba si aikoina ufangi aduga aikoina hospital da ulapko matam dadi hojik siriba adu nupi dugi mapuroiba khaktang oramde khungang asida laiba nupa kyama buju thakpadagi siborami asumna noma khaktang da mioi kyama sirga pukhalakpa asida hojikti doctor sing asisu karimata tawungamamde hospital asigi mamang asida asiba mioi sing asi loina thangdoktuna lem hojik mafam asida laiba police officer amana nakoina khogi asiba mi sing adu puraga nayumda hanko adubu mata asida mapuroiba sikiba nupi duna yu yoliba nupa adu phadrabati makoi mafam asidagi asiba sing asi pubangamoi asumna haibadagi mafam asida lermiba mi myam sing asisu nupi sina haiba wa asida support orami mastagi police officer duna mu aina hariba si tadabra aina hariba si last warning ni nakoina mafam asidagi asiba hakchang sing ase pukhido taragadi aikoina mafam asida loina mai thadokani nupa amana mu kari wangang sangno adubu salo commissioner gi manakta salaga hairuso aikoidi achuma wile puthoktri fo protest tawudi lepot asumna harga yu thakpada sikhiba hakchang sing adubu loina puraga chatkiram hojik police officer duna kanagumba amada phone tawraga sir hojik problem asi amna chawkhale hairami mastagi hojik khongjang changai ba mi sing aduna sauning mane hemanbana mafam aduda lerami ba police sing aduda khut thaba horami hariba sigi khudong chaba si lauraga hojiki police aduna mahaki police sing asida order tawduna irang hauriba mi sing asibu loina nungmaina kapthalaga hatolami mafam asida hingauriba asi mapuroiba laikhidraba nupi du khaktang orami mastagi nupi sina du makata na khongjang changchalami hariba asida maram oibana hojik sarkar asi function tabu matamda bera karami mastagi Maduragi CM na khuda asida order ma thoktuna silarani kaubi IS nupi imaga deputy commissioner of police Amrish Pujari bu audo sigi matangda yengsannabagi damakta tharami mata asida commissioner of police Amrish oriba si John Himmler duni mata asida gisu mayek sengna khangbirani madudi commissioner of police Amrish na matau karamna John Himmler gi saglo lorkhibana haiba du mastagi Amrish na police sing asida nakhoibu uniform seliba du ikaidabro jam kyamana siriba si kari manamgino asumna haiba degi police officer amana mafam asida tawriba crime ma'am sing asi mioi amatanani mafam asida lariba file ma'am sing ase yengbiu sir crime khodimak mahak mathandana loina tawuni asumna file asidi yengbadagi su Amrish da khangye madudi crime sing asi Rozaranga Swamy ko nupa amana tawbani haiba si Rozaranga Swamy hariba si atai kanamata nati John Himmler ga hojik punduna thabak tawminariba opposition party gi leader Rangaswamy edubuni adubu hojiki oinadi Rozaranga Swamy si local minister ma oiborami hojik police officer duna sir Rangaswamy hariba nupa se mahangna toriba business ase yu yonba khaktang nate mahangna atopa nisha kyamasu yoli ganja yoli berry supari amadi nisha makhal loina suna mahangna yoli mahangna toriba thabak sing asidi illegal ni sir masigi sumathakta mahangna contract lorga mi hatpa amadi shahar sida thoiba crime khodimak mahangna loina maram oraga thokpani sir mata asida uriba police officer si sumayamna mek sengna khangbiramani madudi Rangaswamy
ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯕ ꯐꯠꯇꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯠꯇꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯔꯣꯖꯥ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤఎꯝꯅ ꯐꯥꯎ ꯀꯤꯔꯝꯃꯤ ꯍꯧꯖꯤꯛ ꯔꯣꯖꯥ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯑꯃꯔꯤꯁꯇ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯑꯝꯃꯤ ꯔꯣꯖꯥ ꯔꯪꯒꯁ꯭ꯋꯥꯃꯤꯅꯁꯨ ꯗꯥꯛꯇꯔ ꯕꯤ ꯑꯥꯔ ꯑꯝꯕꯦꯗꯀꯔꯅ ꯂꯣ ꯀꯌꯥ ꯑꯃ ꯏꯔꯝꯕꯗꯧꯅ ꯑꯩꯅꯁꯨ ꯔꯨꯜ ꯀꯌꯥ ꯑꯃ ꯏꯔꯤ ꯔꯣꯖꯥ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯂꯣ ꯑꯩꯒꯤ ꯂꯣꯒꯤ ꯃꯇꯨꯡ इन्नदी ऑफिस फाइल येंद्रिङै मतमदा अइंगोंदा हाना सेल्यूट तौगदबनी असुमना हारकपदगिदि अमृत अदु सावरदुना पुलिस क्यामा पुदुना रोजारंग स्वामी गी मेमदा लामी अदुगा अमृत असि साउना चंगसिलागा रोजारंग स्वामी दा नोंगैना नमदुना हौगलो चसिलाव हरमी अदुबु महाकी मवोंसदा रोजारंग स्वामी दा नत्तना मफम असि लेरिबा मी म्यामसिंग असिना नोक्थोरामी अदुगा युंगी मपान असिदा थोगे यंगबा मतमददि मखोइना पोरखिबा पुलिस ऑफिसर सिंग अदुदि रोजारंग स्वामी गी मीसिंगना लोइना फारगा थनमी हौजिक युम असि याकोइबा असि रोजारंग स्वामी गी मीना पिक थलमी अदुगा युम असि गी मपान दा सुंग स्वामी गी मियोय क्यामना मफम असि पुंथन थन्दुना लेम अमृत असि हौजिक रोजारंग स्वामी गी मीसिंगना लोइना कोइसलगा लाइखिबा असिदा महाक पाखलामी अदुगा मफम असिदा आईएएस ऑफिसर शिलारानी दुसु फादुना पुरामी हौजिक आईएएस ऑफिसर शिलारानी गी ममा असिदा रंगस्वामी गी मचानुपा अदुना अमृत की पुलिस की ड्रेस असिबु लोइना सेगाइरम अदुगा आईएएस शिला असिगी ममांगदा नतना मियाम ममा असिदा महाकपु इकाइबा पिरमी अमृत असिसु महाक हौजिक करिमता तौबा ngamamde aduga topa police officer dusu mahaki dress adu loina segaiduna ikaiba piram modigi rangस्वामी namu usitana nahapu kanana deputy commissioner of police ohelibno nahana madu oinaba honaba tamda larik phajana paduna sahi kyama mangduna oinaba honarpa natro yengo aidi miyoi kyamana bot thadaduna aihakti local asigi leader ama oiribani aigi yengo aigi backing da miyoi kyamani lairiba se aikoi di group ni nahakti na thanda tabani aduga hojik amris amadi police officer makoi ni du rangस्वामी na miyama ma asida police ki dress helandabida tholhalami makoi na sumna tholokpa asida rangस्वामी gi miyoi kyamana makoi da nokshan birami amris da police station da yorpa matam da fo makoi gi police personnel singna mangonda nokna birami hariba sina maram oibana mak hojik thawai nungai tabna kama da thonglonjan duna laikhrami aduga somdana nga sai mapuroba sikraba nupi du hojik phawba adum rangस्वामी gi mayokta mathanda adum protest tawduna le school college ki amadana haki macha nupi sina mapage sum mobile fangnaba gi damakta che ki ama uyen thokuna macha nupi sina su yamna kanu honaram hariba matam asida nupi macha asibusu rangस्वामी gi macha nupa laktuna faraga purga sakhiram masigi matungda rangस्वामी gi macha nupa aduna hojik phakriba angang nupi macha adugi dress adu poraga mahaki mama aduda hojik ti aina nangonda dress asi piriba sini pung amagi manungda nahakna protest tawriba sibu leptaba taragadi mathangdi nahaki nacha nupi gi asi bakchang oina thilakani asumna hairabsu hojik mama asidi khongang changbadi lepamde macha nupi gi dress adubu mafam duda leiba post amada ki katuna firan oina yalami hojik ti pawasi india sinba tungna santokhirami maram aduna rangस्वामी sibu fanaba wakya amasu hairami hojik ti rangस्वामी gi miyoi sing laktuna irang horiba mi sing sibu tankhaiba horami adugi irang horiba nupi sidasu karanta ge haiduna tawu matamdadi thalapathy si mafam asida laaga nupa adugi makhut adu kakthakhiram asengbagi di mafam asida CM na thalapathy sibu irang asibu control tawruna ba haiduna tharak boiram hojik thalapathy si mafam asida samurai ama paiduna changsilami aduga rangस्वामी gi mi sing asibu kamen asinba soibadawna loina soidalami aduga irang horiba mama aduda irang hauba matamda sara helaga kari kana kadribno nahak chak asi chaw mama aduna aigi isanupi halaktri fawwa ai karimata charoi mata asida police station asigi manungda call ama laami haiba makona sita matamda irang horiba nupi duna thalapathy da chalo nahak so objecti phone tawre phone asida hairakdagi nahak so ki duna mafam asidi hankro thalapathy na inspector TVK speaking rangस्वामी na nakoi gi deputy commissioner of police adu su kungau free set tabi mayumda hankrabani nang sumadu gi fibam no taningbra thalapathy na hojik nahaki nanakta ising glass amatang kusalalu rangस्वामी na karigino thalapathy na ai nangonda karigumba ama utpa pam modagi rangस्वामी na su ising adu pusale nahna utpa pami ba si karino haro asumna haibaga mafam asida ngasai irang horomba nupi du da karanta gi tauba gunda sing adu gi akakwa makok taru odubu rangस्वामी gi mayum asida thilami haiba si ubu matam asida rangस्वामी du hojik thanamba ising adu thaktuna maha ki beda loremi thalapathy na mu hojik nupi si gi macha nupi du mafam asida tharak da bataragadi nangda natana nahaki samaraiza khudima ayakna loina loshangani rangस्वामी na su macha nupi du tharani haram pawasi nupi du su khangbadagi ngasai chak charoi harami ba du sarami aduga haiba matam asida rangस्वामी gi mina hojiki nupi du gi macha nupi du mafam asida asi bakchang oina firon furin amata yaudabida langtharami tawriba mosi ubu matam asida thalapathy sti saudo lorem masitagi thalapathy na thang malangduna ngasai anga asigi dress firan oina yankhatki ba du kakthalaga angang nupi macha asigi hakchang asibu kupsan biram nupi sidi mapuroi ba kaina bagi awasaina kotringe matam asida macha nupi gi asigu bopibam asi amu uba matam dadi mahakti thamoi sokna macha nupi du konkhalaga kapcharami masitagi mata asida rangस्वामी na thalapathy damu call tawraga hayeng de khoi gi celebration lai nahak amadi irang horiba nupi du ga aigi yumda laktuna chak chaba sibu yaugadu aduga reporter singna aikoina sariba du video namgani aduga nakhoini na reporter na namiba video du da nokna chadabu chagadu karigumba nakhoini na aina kauriba sida laktaba taragadi ngasi di nupi du gi macha nupi du phi thongdana asiba hakchang oina mafam du da york
ꯌꯧꯔꯛꯄꯅꯤꯗ ꯍꯌꯦꯡꯗꯤ ꯃꯃꯥꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯧꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯇꯥꯒꯅꯤ ꯊꯂꯥꯄꯇꯤꯅ ꯁꯥꯎꯅ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤ ꯍꯥꯏꯔꯤꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯂꯥꯄꯇꯤ ꯑꯃꯗꯤ ꯏꯔꯥꯡ ꯍꯧꯕ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯆꯥꯛ ꯆꯥꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡ ꯑꯁꯤꯁꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯊꯂꯥꯄꯇꯤꯗ ꯊꯂꯥꯄꯇꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯚꯣꯠ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯥꯛꯑꯕꯅꯤ ꯑꯩꯒꯤ ꯏꯄꯨꯅ ꯂꯦꯞꯄꯝꯃꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯂꯦꯞꯄꯝꯃꯤ ꯑꯩꯒꯤ ꯕꯕꯥꯅ ꯂꯦꯞꯄꯝꯃꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯂꯦꯞꯄꯦ ꯑꯩꯅ ꯂꯦꯞꯄꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯃꯨꯛ ꯂꯦꯞꯀꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯁꯨꯅ ꯂꯦꯞꯀꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯏꯔꯥꯡ ꯍꯧꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯛꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯁꯤꯕꯒꯤꯔ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯇꯨꯃꯤꯟꯅꯔꯤꯕ ꯑꯗꯣ ꯃꯔꯥꯏꯕꯛ ꯑꯗꯨ ꯐꯔꯕꯅꯤ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯊ꯭ꯋꯥꯏꯕꯨꯗꯤ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯊꯂꯥꯄꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯊꯂꯥꯄꯇꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯠꯊꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯑꯁꯤꯗ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯊꯂꯥꯄꯇꯤꯁꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯑꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯗꯛ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯗꯨꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯊꯂꯥꯄꯇꯤꯅ ꯔꯪꯒꯁ꯭ꯋꯥꯃꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯍꯥꯛꯅ ꯑꯁꯣꯝꯗ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯄꯪꯕ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯁꯥꯔ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯁꯨꯝꯅ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯥꯠꯄ ꯑꯁꯤꯗ ꯁꯥꯎꯅ ꯊꯂꯥꯄꯇꯤꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯅ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯆꯥꯛꯇꯔꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯤ ꯑꯃ ꯆꯦꯟꯊꯣꯔꯛꯑꯒ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯐꯨꯗꯠꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯂꯥꯄꯇꯤ ꯑꯗꯨ ꯗꯣꯂꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯑꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯎꯔꯒ ꯀꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤ ꯀꯌꯥ ꯑꯃ ꯃꯁꯥꯗ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯤꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯦꯟꯗꯣꯏ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯠꯆꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯔꯗꯨꯅ ꯆꯦꯟꯗꯣꯏ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯔꯝꯗꯦ ꯊꯂꯥꯄꯇꯤꯅ ꯁꯥꯖꯩ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯐꯣꯜ ꯀꯔꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯊꯂꯥꯄꯇꯤꯅ ꯑꯝꯕꯦꯗꯀꯔꯅ ꯁꯦꯝꯃꯝꯕ ꯂꯣꯁꯤꯡ ꯑꯗꯨꯕꯨ ꯇꯤꯚꯤꯀꯦꯅ ꯂꯣꯏꯅ ꯆꯠꯅꯍꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯁꯤꯕꯨ ꯐꯨꯗꯠꯂꯕ ꯃꯇꯨꯡꯗ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯁꯤꯁꯨ ꯗ꯭ꯔꯦꯁ ꯂꯧꯊꯣꯛꯍꯟꯗꯨꯅ ꯍꯨꯏ ꯑꯃꯗꯧꯅ ꯃꯉꯛꯁꯝ ꯑꯁꯤꯗ ꯁꯥꯖꯩꯗꯨꯅ ꯄꯨꯜꯂꯒ ꯄꯨꯊꯣꯔꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨꯁꯨ ꯏꯀꯥꯏꯕ ꯄꯤꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯪꯒꯁ꯭ꯋꯥꯃꯤ ꯑꯁꯤꯕꯨ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯍꯧꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯄꯦꯜꯂꯗꯨꯅ ꯊꯂꯥꯄꯇꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯀꯨꯞꯄꯤꯔꯒ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁꯥꯔ ꯂꯩꯔꯝꯕꯅ ꯃꯈꯣꯏ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯊꯂꯥꯄꯇꯤ ꯑꯁꯤꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯧꯅ ꯑꯣꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯑꯗꯨ ꯔꯪꯒꯁ꯭ꯋꯥꯃꯤꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯗꯗꯨꯅ ꯃꯁꯥ ꯃꯇꯣꯟꯗ ꯁꯨꯁꯥꯏꯗ ꯐꯥꯎꯕ ꯇꯧꯗꯣꯏ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯀꯣꯛ ꯑꯁꯤ ꯆꯥꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯒ ꯃꯍꯥꯛ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯦꯟꯗꯅ ꯁꯍꯔꯁꯤꯗ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯊꯥꯒꯠꯂꯒ ꯁꯛꯇꯤ ꯄꯥꯏꯍꯜꯂꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯃꯠꯇ ꯁꯛꯇꯤ ꯌꯥꯎꯗꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯂꯨꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯤꯅꯥꯏ ꯑꯃꯗꯧꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯛꯇꯪ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯇꯧꯔꯤꯕ ꯑꯁꯤ ꯑꯩ ꯑꯁꯤꯒꯨꯝꯅ ꯃꯤꯅꯥꯏ ꯑꯃꯗꯧꯅ ꯍꯤꯡꯕ ꯄꯥꯝꯗꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯅꯤꯡꯉꯦ ꯑꯩꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯑꯁꯤꯗ ꯑꯃꯤꯔꯁꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ ꯑꯃꯤꯔꯁꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯅ ꯑꯩ ꯑꯁꯦ ꯅꯪꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯤꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯑꯁꯤꯗ ꯑꯃꯤꯔꯁꯅ ꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯃꯍꯥꯛꯀꯤ ꯁꯛꯇꯝꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯅꯍꯥꯛ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯔꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯗꯕꯅꯤ ꯅꯍꯥꯛ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯃꯤꯅꯥꯏ ꯑꯃꯗꯧꯅ ꯍꯤꯡꯒꯅꯨ ꯄꯣꯂꯤꯇꯤꯛꯁꯇ ꯖꯣꯏꯟ ꯇꯧꯁꯜꯂꯨ ꯑꯗꯨꯒ ꯅꯈꯨꯠꯇ ꯁꯛꯇꯤ ꯄꯥꯏꯌꯨ ꯑꯃꯤꯔꯁꯀꯤ ꯑꯁꯦꯡꯕ ꯃꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯚꯣꯠ ꯊꯥꯗꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯔꯣꯖꯥ ꯔꯪꯒꯁ꯭ꯋꯥꯃꯤꯒꯨꯝꯕ ꯂꯩꯔꯩꯇꯕ ꯃꯤꯁꯤꯡꯅ ꯅꯉꯣꯟꯗ ꯚꯣꯠ ꯊꯥꯗꯒꯅꯤ ꯍꯤꯠꯂꯔꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯅꯍꯥꯛꯅ ꯗꯤꯛꯇꯦꯇꯔꯁꯤꯞ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯖꯥꯇꯤ ꯑꯃꯒ ꯁꯥꯎꯅꯍꯟꯗꯨꯅ ꯃꯤꯆꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯅꯍꯥꯛꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯗꯤꯛꯇꯦꯇꯔꯁꯤꯞ ꯑꯃꯒꯨꯝꯅ ꯄꯥꯟꯒꯗꯕꯅꯤ ꯌꯦꯡꯉꯨ ꯑꯁꯦꯡꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯐꯠꯇꯕ ꯃꯤꯁꯤꯡꯅꯦ ꯍꯥꯏꯗꯨꯅ ꯈꯪꯅ ꯚꯣꯠ ꯊꯥꯗꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯑꯗꯨꯅꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯑꯗꯨ ꯃꯔꯩ ꯌꯦꯠꯅꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯗꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯃꯈꯣꯏꯅꯤ ꯑꯗꯨ ꯄꯨꯅꯔꯛꯇꯨꯅ ꯋꯥꯈꯜ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯑꯃꯤꯔꯁ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯤꯔꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯃꯤꯅꯥꯏꯗꯧꯅ ꯍꯤꯡꯕ ꯑꯁꯤ ꯃꯍꯥꯛ ꯄꯥꯝꯃꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯔ ꯔꯣꯖꯥꯔꯪꯒꯁ꯭ꯋꯥꯃꯤ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯁꯥꯔ ꯍꯧꯖꯤꯛ
ꯍꯧꯖꯤꯛ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯤꯔꯣ ꯍꯥꯏꯔꯝꯃꯤ ꯑꯃꯔꯤꯁꯅ ꯑꯩ ꯃꯗꯨꯒꯤ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯔꯣꯏ ꯃꯗꯨꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ ꯁꯦꯠꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯕꯤꯗ ꯑꯃꯔꯤꯁ ꯑꯗꯨ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯔꯪꯒꯁ꯭ꯋꯥꯃꯤꯗ ꯃꯍꯥꯛꯅ ꯑꯩ ꯅꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯔꯖꯁ꯭ꯋꯥꯃꯤꯅ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯑꯩꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯥꯔꯇꯤꯅ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ ꯑꯃꯔꯤꯁꯅ ꯍꯧꯖꯤꯛꯄꯨ ꯅꯍꯥꯛꯀꯤ ꯄꯥꯔꯇꯤ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ ꯑꯃ ꯂꯤꯡꯈꯠꯀꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯁꯤಎಂ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗꯤ ꯑꯩꯅ ꯍꯣꯠꯅꯔꯒꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯗꯤꯄꯨꯇꯤ ꯁꯤಎꯝꯅ ꯑꯩ ꯑꯣꯏꯒꯦ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯥꯅꯤ ꯄꯨꯟꯗꯨꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯔꯖꯁ꯭ꯋꯥꯃꯤꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯔꯖꯁ꯭ꯋꯥꯃꯤꯅ ꯑꯃꯔꯤꯁꯇ ꯃꯍꯥꯛꯅ ꯊꯂꯥꯄꯇꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯃꯔꯤꯁꯅ ꯊꯂꯥꯄꯇꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ प्रजा ꯃꯌꯥꯝꯒꯤꯗꯤ ꯏꯁꯣꯔꯗꯧꯅ ꯈꯟꯅꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯁꯤ ꯃꯍꯥꯛꯄꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯠꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯂꯤꯌꯥꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯂꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯀꯂꯔ ꯕꯣꯝ ꯁꯥꯗꯣꯏ ꯇꯧꯕ ꯃꯇꯝꯗ ꯃꯨꯁꯂꯤꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯑꯒ ꯀꯂꯔ ꯕꯣꯝ ꯑꯗꯨꯒꯤ ꯃꯍꯨꯠꯇ RDX ꯑꯣꯏꯅ ꯍꯥꯞꯄꯒ ꯁꯥꯒꯗꯧꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯗꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨꯕꯨ ꯁꯥꯍꯟꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯩꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁꯇ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗꯨꯅ ꯇꯧꯍꯟꯕ ꯑꯣꯏꯔꯝꯃꯤ ꯑꯩꯁꯨ ꯃꯁꯤ ꯈꯪꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯐꯥꯒꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯁꯥꯔꯗ ꯍꯥꯟꯅ ꯇꯝꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯣꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯀꯌꯥ ꯑꯃꯒꯤ ꯂꯥꯏꯁꯪꯒꯤ ꯃꯅꯥꯛꯁꯤꯡꯗ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯕꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯃꯗꯤ ꯕꯖꯥꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯊꯝꯖꯟꯗꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯤꯗꯅ ꯑꯁꯨꯝꯅ ꯁꯟꯇꯣꯔꯛꯏ ꯍꯧꯖꯤꯛ ꯕꯣꯝ ꯄꯣꯈꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯜꯔꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯔꯃ ꯑꯃꯅ ꯙꯔꯃ ꯑꯃꯕꯨ ꯌꯦꯡꯊꯤꯅꯕꯒꯤ ꯃꯔꯝꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯦꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯗꯕꯗꯒꯤ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯝꯃꯤ ꯆꯦꯔ ꯑꯁꯤꯗ ꯄꯥꯎ ꯑꯁꯤꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯜꯗ ꯐꯖꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯔꯣꯖꯥꯔꯪꯒ ꯁ꯭ꯋꯥꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯍꯥꯖꯟ ꯀꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯃꯦ ꯃꯍꯥꯛ ꯍꯟꯗꯛꯀꯤ ꯚꯣꯠ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯆꯣꯡꯊꯣꯛꯀꯅꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯇꯤ ꯑꯃꯗꯤ ꯏꯂꯤꯌꯥꯁ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯔꯤꯁꯀꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯊꯂꯥꯄꯇꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯔꯤꯁꯇ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯃꯔꯤꯁꯅ ꯏꯟꯗꯤꯌꯥꯗ ꯆꯠꯅꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯆꯤꯡꯉꯒ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯂꯤꯕ ꯑꯁꯤꯅ ꯐꯠꯇꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯗꯤꯛꯇꯦꯇꯔꯁꯤꯞ ꯂꯩꯕꯅ ꯐꯩ ꯃꯇꯝ ꯑꯗꯨꯗ ꯈꯛꯇꯪꯅꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯂꯥꯄꯇꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯏꯂꯤꯌꯥꯁꯇ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯂꯥꯄꯇꯤꯁꯨ ꯁꯥꯎꯕꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯑꯃꯔꯤꯁꯇꯒꯤ ꯃꯨꯜꯂꯒ ꯑꯃꯔꯤꯁꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯊꯂꯥꯄꯇꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯤꯁꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠꯅꯤ ꯐꯥꯎ ꯍꯥꯏꯔꯝꯃꯤ ꯊꯂꯥꯄꯇꯤꯅ ꯁꯥꯎꯅ ꯑꯃꯨꯛꯀ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯔꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯠꯇꯁꯨ ꯖꯁꯅ ꯊꯂꯥꯄꯇꯤ ꯑꯁꯤꯕꯨ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯄꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤꯕꯨ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯗꯨꯅ ꯆꯥꯔꯖ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯖꯁ ꯑꯗꯨꯅ ꯊꯂꯥꯄꯇꯤꯒꯤ ꯃꯃꯥ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯊꯂꯥꯄꯇꯤꯒꯤ ꯃꯃꯥ ꯑꯁꯤꯅꯁꯨ ꯆꯨꯝꯃꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯊꯂꯥꯄꯇꯤꯒꯤ ꯃꯃꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯑꯃꯕꯨ ꯐꯥꯔꯒ ꯇꯣꯔꯆꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯁꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯅꯍꯥꯛꯅ ꯆꯨꯝꯃꯦ ꯍꯥꯏꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯍꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯖꯣꯟ ꯍꯤꯝꯂꯔ ꯑꯃꯗꯤ ꯔꯪꯒꯁ꯭ꯋꯥꯃꯤꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯊꯂꯥꯄꯇꯤꯒꯤ ꯃꯃꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯂꯥꯄꯇꯤ ꯑꯁꯤꯕꯨꯗꯤ ꯖꯦꯜꯗ ꯌꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯦꯟꯠ ꯗꯦꯗ ꯂꯥꯛꯏ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯪꯀꯜ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯪꯀꯜꯒꯤꯗꯃꯛꯇ ꯑꯁꯤ ꯌꯧꯅ ꯂꯦꯞꯄꯤꯔꯒ ꯑꯪꯀꯜꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤꯁꯨ ꯊꯂꯥꯄꯇꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯪꯉꯛꯄꯗꯒꯤ ꯑꯪꯀꯜ ꯃꯇꯨꯡ ꯇꯥꯕꯗꯒꯤꯗꯤ ꯑꯩ ꯑꯪꯀꯜꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯄꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯂꯥꯄꯇꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯖꯣꯟ ꯍꯤꯝꯂꯔ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯊꯂꯥꯄꯇꯤꯅ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯤꯕꯨ ꯁꯦꯞ ꯑꯣꯏꯅ ꯊꯝꯅꯕ ꯑꯃꯗꯤ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤꯁꯤ ꯃꯤꯂꯤꯇꯔꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝ ꯑꯃꯗ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯖꯤꯗꯨ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯇ꯭ꯔꯦꯅꯔꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯔꯤꯖꯦꯛ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯄꯨꯔꯒ ꯂꯥꯛꯏꯕꯅꯣ ꯊꯂꯥꯄꯇꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯁꯥꯔꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯇꯥꯔꯒꯗꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯑꯁꯤ ꯄꯥꯁ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯉꯦ ꯇ꯭ꯔꯦꯅꯔꯗꯨꯅ ꯑꯣ ꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯑꯥꯔꯃꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯨꯄꯤꯗ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯗꯤ ꯈꯪꯖꯗꯦ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯣꯜꯂꯤ ꯀꯥꯌꯜꯅ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯂꯥꯜꯂꯤ ꯑꯥꯔꯃꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯁꯥꯔ ꯇ꯭ꯔꯦꯅꯔꯗꯨ ꯁꯥꯎꯒꯠꯂꯛꯑꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁꯣꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯎꯠꯀꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯕꯤꯖꯤꯗ ꯅꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯊꯥꯗꯧ ꯃꯐꯝ ꯑꯁꯤꯗ ꯔꯥꯎꯟ ꯆꯦꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯕꯤꯖꯤꯁꯨ ꯔꯥꯎꯟ ꯆꯦꯜꯂꯝꯃꯤ ꯇ꯭ꯔꯦꯅꯔꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯠꯂꯨ ꯀꯟꯅ ꯆꯦꯜꯂꯨ ꯑꯗꯨꯕꯨ ꯕꯤꯖꯤꯁꯤꯗꯤ ꯔꯥꯎꯟ 4-5 ꯆꯦꯜꯂꯒ ꯃꯍꯥꯛ ꯑꯗꯨ ꯆꯦꯟꯕ
ngamdre ware hairami trainer duna yengu masigi nupi macha se minute ama fawa fajana chenma ngamde nakhoi masidagi ne yengningibra ai utke yengu hojik khuda asida buktaramu ilu adubu biji sidi buktana si ahum fawa phane inma ngamde asumna mahakna ngamdribagi maramdi mamangi thalapati na mangonda training pi khiba mayam aduda mahakna kadar tau duna laithokibagini masdagi trainer duna mu makhogi academy dugi khwaidagi best oiba satra nupa amadamu biji siga fight tau hairami Kayal na sauna sarna tawriba dudi lali mahak asidi hojik fajana train oidribani matau karam tawraga nupa siga mahaka fight tawgadribno trainer duna ai mahaki strength asi enge tawani mana nupa sida makut hanba ngamre enge tawani masdagi satra nupa duna biji sida kick anira khaktang thabada biji sidi mafam asida tuduna laikhirami trainer duna uredana nakhogi nacha nupi sidi masidagi purga chapikro training yahon bagi mahutta chak thongba hinaboina fajana tambiruro masdagi thalapati na ring adugi manungda changaga hojiki best student hariba adubu khutha ani da loislami thalapati na trainer duda mahasibu nahaki best student haibadaine aina aigi chanupi da chak thongba takpi ba taragadi nangdi mangonda di kari takpi gadriba nahakti anga asida samkakpo ina takpi dura haiduna sign torom aduga mahakna makhata na what bro na toriba du yamna lali asumna haibadagdi hojik trainer du ikaira duna mamai lukta duna laikhirami masi matungda thalapati na makhogi academy sigi manungda toriba function asida asumna space pirami ngasi sangsar sida laiba mi myam sing asi mamana pokpa ngaktani mamana machabu pokna bohonaba matamda mathwai khubakta hapaga poibani nupi singbu sole haiba yaroi khwaidagi mapangan kaliba sidi nupini mathwai khubakta haptuna macha singbu makoina poibani asumna harakpadagidi hauje academy dugi trainer dusu ikairaduna biji sibu mangna soidana maki army officer ma ohenaba soidana honagani hairami asumna haiduna thalapati da salute forward torami masi matungda trainer duna biji sibu akanba training kyama pirami biji na training toringe manung asida mafam asiga satellite ga direct connect oiba radio room asidagi John Himmler amadi toy company dugi matangda khangningiba singa du loina thidomi chera sidana biji si makata na dum yamna hard oiba training kyama torom aduga Kayal na detail sum khongalakpa matamda navy officer ki makhut amada OM haiduna haamba si makhoina thengnarami thalapati sisu OM haibagi meaning asi karino haiduna khallaga lekhirami hariba chera sida somda police aduna scientist Karim gi nupi du faduna scientist Karim na laukhiba evidence singa dugi matangda hangami asumna police asina scientist Karim asidi amna torture torami asengbagi de police asi John Himmler gi mini nomang nimitta biji na training toring matamda Kartik adu biji bu unabala ami thalapati na Kartik puthingami adubu biji na Kartik adu thajalo haibadagi makhoini du wari shanarami Kartik na biji da mahaki anauba business ama hore business asi paisa yamna chawi nahak ogji army yaurga kari kana gadribano aiga hankrasi Ivani luhongduna nungaiba punsi mada hingsi asumna haiba sida hogjikti biji na yaningamde makhoini na wari sanariba sibu thalapati na su lummaga taribani Kartik adu saugalaga nahak asi mahaki langda thuribane haiba si karimata khangdabra biji na nahak sacrifice ki meaning khangdre nangsu nangi business adu tokthoga aige khungup sengamu aige juice semamu haiduna nangonda aina haiba matamda nahakna thaba adubu numit kyani inba ngamgadribano adubu mahakna di ngasidagi na sahi 12 gi mamangdagi mahaki punsi sibu loina kathoga aigi damakta leptuna leiribani kari haiba nahakna haiba do mahak asi yamna fatte haiba adubu mahak asi aigidi iyambani aigidi uncle ni aigidi ipagumbani ayakpu thauna leina hingnabagi damakta takpiriba sia mahak khaktangni aigidi mahakna pumnamakni asumna harakpa sidadi thalapati do hojik mamitagi mapi tarami asumna thawai nungaitana leringai matam asida Kayal asi sangsalami thalapati na Kayal da nahak hojik mahakna haikhiba du tahawbra ayak ase mahaki babani hairibani ai hojik ti pele Kayal biji tatanatna aikhogi laibakta akiba fauliba mi edo aina thidoga mahak pudi hana hatkani OM hairiba si karino Himmler du kadai dele mahak adu kadai dele haiba du khangtoga mahak po hatkadawani asomda Himmler sina thalapati sibu fanaba plan silami aduga Himmler na sumna hairami aina thalapati bu matau kramna fagani haiba se mekshena khangi mahak objik lot khriba do tholoknabagi damakta mioi chawang khitang taba chingi forest adu da satuna mafam adu tariba mi sing adu loina hatkadawani matam adu da mahak mafam adu da soidana lakani haiduna Himmler na Rangaswamy adu mafam sida tharami adu Rangaswamy hoina mafam sida lakpa matumdadi yum sing asida mi kanamata lehamde masdagi makhogi mi machangatuna umagi makhongda ahan nupi ma lehawi mangonda hangadi khangani hairami Rangaswamy na ahan nupi sida kungangi mi sing adu kadai da laikra haiduna hangami adu nupi sidi karimata kumbamde masdagi Rangaswamy na nupi sibu mai thadoktuna hatu mahaki dress asisu segayu haiduna makhogi mi sing asida haibedagidi makhogi mi sina nupi sibu mai tharaga hatke haiduna torami aduga nupi sigi furik khudan si segaiba matamdadi nupi sigi khudan sida thalapati gi saktam asi haktuna lemi masdagi Rangaswamy na maki mi sing aduda jungle sing asida
चंगदुना मीसिंग अदु थियु हाइरम हाइबो मतम असिदा अहन नुपी दुना रंगस्वामीदा इसिंग गिलास अमा पिसिलामी मसिदगी मखोई मीसिंग असिना जंगल असिदा चंगुबो मतमददी खुंगंग असिगी मीसिंग असि जंगल असिदा लोतुना लेरमबना गुंडा मैमसिंग असिबु तानारक्तुना गुंडा मैमसिंग असि खुंगंग असिदा मु लोइना होइजंदुना मखोइना राउंड क्वेश्चन दुना थमखिरमी हाइबो मतम असिदा थलापति सु मफम असिदा मैबुल अमा पाइदुना लामी थलापति से उबु मतम असिदा रंगस्वामी सिते पाखतुना ngasai अहन नुपी दुना पीखिबा इसिंग ग्लास अदु थामी हौजे रोजा रंगस्वामी सि थलापति की मखुता ताखिरमी मरम अदुना ओएम गी मतंगदा रोजा रंगस्वामीना मसिंग कांथोरकपा तारगदी लोइना खंगनी हाइबा असि मांगनासु खंगमी मसिगी मतुंगदा थलापतिना रोजा रंगस्वामी की पॉलिटिकल पार्टी की मीसिंग अदु लोइना फादुना लेम थलापतिना रोजा रंगस्वामी की मीसिंग असिदा फुदरकपा मतमददी हौजिकती रोजा रंगस्वामी सु असेंग पुंबदु लोइना हाइरगे हारमी ओएम गी प्लान सिलिबा असि अतै कनामत नते नाहकना नुमैना कापतुना हाटखिबा डिप्यूटी कमिश्नर ऑफ पुलिस अमृत अदुननी मतम अदुदा अखोइना डिप्यूटी कमिश्नर ऑफ पुलिस अमृत अदु सी हाइदुना हाइजनखिबनी अदुगा नखोइगी युमदा चतुना नखोइगी मीसिंग अदु ओटनेरबा मतुंगदा नाहकी इमा अदुदा डिप्यूटी कमिश्नर ऑफ पुलिस असिबु नाहकना हाली हाइदुना कोर्ट हायनखिबनी मौदगे आइगी नोंमै सप्लाई तौबगी मतेंग लौरगा अमृत अदु अफ्रीका तमना चखिबनी मतम अदुदा अफ्रीका दा सिविल वार कन्ना तौरी मतम असिदा अफ्रीका गी लेबाकी कंट्री क्यामदा बिजनेस क्यामना रिसोर्सिंग असिबु लौथोक्तुना लुपा करोड़ करोड़ तानकी अदुबु हाइबा मतम अदुदा स्वाजिलैंड कौबा लेबा अमा खक्तंगदी कंपनी सिंग असि चंगबा याखिदे मसिदगी आइना कंपनी पार्टी मगे यासनादुना स्वाजिलैंड हाइबा लेबा असिदा कंपनी लिंखतपा यागनी हाइदुना आइना थाजबा पिखी मदुगी मतुंगदगी तपना तपना स्वाजिलैंड हाइबा लेबा असिदा आइखोइगी तोइगी कंपनी दो हंकलकपा होरखी तोइगी कंपनी सिगी मतेंग लौरगा आइखोइना नोंमै क्यामबु सादुना नोंमै क्यामबु स्मगलिंग तौबा हौखी अदुगु मफम असिदा धर्म तोंगानबा लाइंग लाइसोन चटपा मियोय क्यामबु सेमगतुना मफम असिदा तोंगान तोंगानबा लाइंग लाइसोन सिंग असिगी मरक्ता आइना नुक्सिनाहंदबनी हाइबा मता असिगी खुदोंचाबा असि लौरगा आइना साखिबा नोय म्याम सिंग अदुबु प्रजा सिंग असिदा यंथोगा स्वाजिलैंड हाइबा लेबा असिदासु आइना सिविल वार थोहनबनी असुमना सिविल वार थोकपा असिना मरम ओइरगा मियोय क्यामगी थवाइदि मांखी मसिगी मतुंगदगिदि स्वाजिलैंड गी लेबाकी मीसिंगना कंपनी सिदा सरेंडर तौखी अदुबु कंपनी सिगी मपु सिदा तै करामत नते जॉन हिमलरनी मधुगी मतुंगदगी जॉन हिमलरनसु इंडिया सिबु अफ्रीका दौना लोइसनबगी दमक्ता प्रोजेक्ट अमा लॉन्च तवरम हाइबा प्रोजेक्ट सिदा तै करिमत नते प्रोजेक्ट ओएम असिनी रंगस्वामीना ओएम हाइबदी करिनो जॉन हिमलरना ओएम हाइबदी ऑपरेशन मेलुगा मेलुगा असि इंडिया गी थाइनिंगागी ममिंगनी असुमना अफ्रीका दा लैबा कंपनी दुदगी नोमै क्यामबु इंडिया दा पुसलागा तोंगान तोंगानबा लाइंग लाइसोन क्यामगी ऑर्गेनाइजेशन क्यामबु सागतपा हौखी हिंदू गी ऑर्गेनाइजेशन मुस्लिम गी ऑर्गेनाइजेशन क्रिश्चियन गी ऑर्गेनाइजेशन अदुगा मखोगी आईटी कंपनी क्यामनसु सोशल मीडिया असिदा हाइबा ऑर्गेनाइजेशन सिंग असिगी खुथांगदगी धर्म अमबु उसितबगी पाउ क्यामबु लाना संतोमी हौजिक्ति अफ्रीका गा चप मानना इंडिया दसु सिविल वार थोनी हौजिक्ति प्रजा सिंग दा मखोगी बोट थादबगी राइट अमता लेरोय शक्ति सिंग असि अखोगी खुत्ता लोइना लादबुनी मस्तगी थलापतिना नखोइना इंडिया दा स्ट्राइक तव हौगद्रिबा असि करम कांदगिनो रंगस्वामीना ngasiदगिनी पुंग अमनिगी मतुंगदा सोइदना होरनी इंडिया दगी रिसोर्स क्यामबु लौथोकनिंगबा हिमलरबु सपोर्ट तव मियोय क्याम लई नाहक हौजिक्ति करिमता तव ngमरोय नाहक मफम असिदगी चखरो मसिगी मतुंगदा सीएम ने स्पेस पिरिंग मतमदा मफम असिदा अटैक तव होरामी मरम अदुना हौजिक पुलिस क्यामदी सिरमी अदुगा सुमना अटैक तौरिबा असि पाकिस्तान गी टेररिस्ट सिंग अदुनानी मसिगी मतुंगदा जॉन हिमलर दु मफम असिदा संगसलक्तुना सीएम असिबु सुमांगना फाखिरमी मस्तगी पाव असिदा तमिलनाडु दा लैबा डीजीपी गे ऑफिस असिबु पाकिस्तान सिंगना ऑक्युपाई तौखरे हरमी हौजिक जॉन हिमलरना वीडियो कॉल दा हौजिक लैबा असिगे मरु ओइबा मी गाइदे आइगी नाक्ता लैरे लैबा असिबु हौजिक कनाना रूल तौगनी आइगा कनागा वरी सानगनी मता असिदा शिला कौबी तमिलनाडु गी चीफ सेक्रेटरी दु थोलामी अदुगा वरी दु माका सानगनी हाइदुना जॉन हिमलर दाइरमी जॉन हिमलरना सीएम डीजीपी गवर्नर मखोइ सिंग असिबु हिंगना पांबा तारगदी आइगी डिमांड अहुम असि पीगदवनी अहानबा डिमांड हौजिक पुलिस स्टेशन दगी पुलिस अमता मपान थोन बेयारोय टीवी मोबाइल सिग्नल लोइना कक्थलु होगी सेक्रेटरी सिमलाना मदुदी ओइथोलु हारगा जॉन हिमलरना वीडियो कॉल अदु डिस्कनेक्ट तौखिरमी हौजिक प्राइम मिनिस्टर ना हारपगी मतुंगिना डीजीपी के ऑफिस की अकोइबा सिदा फोर्स क्यामना क्वेश्चन दुना लैखिरमी जॉन हिमलर की मीना जॉन हिमलर दा मिलिटरी पारा कमांडो मार्कोस एनएसजी रिजर्व पुलिस कमांडो गरुड न चिंगबा पुलिस सिंगना अखोइबु लोइना क्वेश्चन दुना लैखरे अखोइ हौजिक करी तौगनी हौजिक जॉन हिमलर की मतेंग पांगदुना लैबा पुलिस डीजी दु थलापति की मीना फाखिरमी अदुगा डीजी सिदा थलापति ना कॉल तौरक्तुना डीजीपी के ऑफिस अदुदा संगना बाहिरमी डीजी ना आईडी मफम अदुदा संगबा ngमोय हौजिक जॉन हिमलर ना चाइनादगी पोरकपा एडवांस ओइरबा खुलाई सिंग अदुना हौजिकती आरसी वार तौरनी मस्तगी हौजिक मिलिटरी मैम सिंग असि डीजीपी के ऑफिस असिगी मनुंग तमना संगबा हौजलामी अदुबु मखोइना संगपगा जॉन हिमलर ना बतम अमदा नमदुना आरसी वार असि हौखिरमी हाइबदी रिमोट कंट्रोल वारनी अदुगा मफम असिदा अखोइना करिगुम्बा मची पानबा अमबु लेपगा लैबा असि अखोइना उ फंगी मिलिटरी सिंग अदुसु टेररिस्ट थोले हाइदुना अटैक तौबा होरमी अदुगा मफम असिदा थोलैबा असिदी
robot ngakta oiduna lem mata asidagi su aikoina karigumba amadi gyan tare madudi mamangi Indian Navy da war tawkiba aduda mami oina karigumba machigumba panba ama lepkiba adu atai karimata oiramde RC war sigi manung chana yauriba robot ama oiduna lemi Hawjikti India gi military sing asi advance oriba robot asigi mayokta lan hobana maram oraga India gi military sing asi robot sing asi yamna line halami mafam asida hui dawna tawba robot kya amasi yawi maram asina suni mamangi matamda scientist Karimna Swaziland gi nupi duda India Navy da attack tawraiba asi China dagi import tawrakpa hui dawna tawba advance oiba robot su yawi haiduna phongtokhiba adu hawjik noktak dagi su drone kya amana military sing asi da attack tawram maram asina India gi military kya amade shirami hawjik military sing asi panaba ngamdabana Makoi mamai laiduna chelami aduga sendoi tawriba lani myam asibu John Himmler na mahakna remote control na taraktuna drone kya amana tawduna loina hatolami masigi matungda Indian Air Force sing laktuna helicopter dagi robot sing asi mathakta attack kya ama tawrami maramaduna robot kya ama budi halami aduba akonbada robot sing asi namu Air Force ki helicopter sing asi busu thugairami hawjikti terrorist sing asi ga panaba ngamdabana maram oiraga terrorist na haiba ahanba dimana dusu pikhrami Maramaduna police station sing asibu close tarami masigi matungda makoi gi ani shuba demand gi matungina Pakistan terrorist sing asina makoi gi dharma nataba atopa dharma singbu loina mathang hale haiba gi paw asibu santurami aduga India asibu Muslim khaktangi oiba Pakistan onthoni haiduna swairami asumna haiba dagi hauji India manungda leiba Muslim sing asibu atopa jati sing asina nungsi daba horami maramaduna dharma manadaba sing asigi marakta tension asi hena wangkhalakpa haiba dorami aduga somdana police DG duda John Himmler gi mathakta matau karamna attack tawgani haiduna hangami hawjikti DG dunasu John Himmler da attack tawga haiba taragadi scientist Karimna natradi upai leiroi scientist Karim da advance oiba khulai kyama leibani hairami aduga scientist Karim asisu John Himmler oina faakre haiduna maha adu nokthorami hawjik DG sida thangna thinduna scientist Karim adu kadaida lotli haiduna hangami DG sisu khangma ngamdraduna scientist Karim adu orphan 12 ki building da lai hairami mastagi Thalapathy yogi team adu hairiba mafam aduda scientist Karim asibu rescue tawalami aduga scientist Karim busu makoina rescue tawngamami mafam asida scientist Karim asi yamna sokna lemi Thalapathy na Viji gi photo du ulaga nupi macha asi nisingibra mahak asi aigi sanupini ai asi ex police officer amani hawjik John Himmler gi khutta CM governor DGP na singba loina laikhre mahakna hawjik RC war tawduna leire masibu lepham ngamgadawa asidi nang khaktarni scientist Karim na su John Himmler bu thingnaba mahaki khulai sing adu mahaki safe house da leibani harami hawjikti John Himmler na mahaki Victor ko wami mada makhoi gi aroibe ate adu tawrasi tongan ba dharma gi mandir kyama bu thugaiduna social media da laisang sing adu bu thugari ba adu Hindu gi laisang na Muslim na thugai Muslim gi laisang na Hindu na thugai Christian gi laisang na Hindu na thugai asumna social media da santoktuna India da lairiba citizen sing asibo amana amabu loina nuksina dana ba sillo haikirami hariba sina maram oibana hawjik social media asida jamana na hariba paw sing asibu loina santokirami masitagi John Himmler na umakata na makhogi mi sing thadoktu na hawjikti Praja mayamda nongmai anthokna basu tohlo hairami hariba sina maram oibana hawjikti makhogi mi singna Praja sing asida lana santoktuna makhogi dharma gi mi singna aikhogi laisangbu thugaibani makhogi laisangju thugaigadawani khulai sing asi payu haiduna Praja mayam sing asida khulai sing adu loina enthokirami hawjikti India da lairiba tongan ba dharma mayam sing asi makhutta khulai loina paikhanarami hariba sina maram oibana hawjikti state kya amada civil war thokadoi tawrami asomdana Thalapathy na safe house adu yaukirami aduga mafam asida advance oiba khulai kya amabu Thalapathy da makhogi function sing adu taami makhogi khulai sing asigi marakta remote control gi khulai khudingmakpu loina kakthatpa ngamba khulai syorami asomdasu hawjik Thalapathy hoina John Himmler hoisida attack tawnabagi plan sinkhirami aduga somnakandana John Himmler na nakhogi mi sing asi hingna pamba taragadi helicopter ama hawjik yamna thuna tharo hairami adubu CM adugi secretary Sila aduna John Himmler gi manakta helicopter da kana chatkani haiduna hanguma tamda kanamata khumamde asomda Thalapathy na makhogi plan gi matungina Himmler da attack tawa chatpa aduda Viji sibusu puni hairami adubu Kayal na Viji sibudi pukhinu hairami Thalapathy na ngasi di Viji su mission asibu yahongadawani ngasi dagi mahaki pakatukat sichu aroibo oigani asumna haiduna hawjik Thalapathy hoi sichu John Himmler gi manakta lami mahakna sumna laiba sibu John Himmler na su khangami mastagi John Himmler gi drone kya amana nongtha sida hawjik Thalapathy gi mama sida dragon gi maong da siemba si aikoina ufangi adubu drone mayam sing asi gari sigi manakta di changchan mangamamde maramdi gari sida drone mayam sing asigi jammer yawi hariba sina maram oibana drone mayam sing asina lamna truck asida attack tarami adubu Thalapathy yogi truck asisu bullet proof ki armor yawuna maram oiraga drone sing asina kapiba sibu phajana sangamde masdagi drone mayam sing asi tane namada pusalaga Thalapathy na tanja ama yengduna
ꯃꯤꯁꯥꯏꯜꯅ ꯀꯥꯞꯁꯟꯗꯨꯅ ꯗ꯭ꯔꯣꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯗꯤ ꯖꯣꯟ ꯍꯤꯝꯂꯔꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯤ ꯄꯥꯟꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯂꯥꯄꯊꯤ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯂꯥꯄꯊꯤ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯃꯅꯨꯡꯗꯅ ꯁꯥꯏꯟꯇꯤꯁ ꯀꯔꯤꯝꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯊꯂꯥꯄꯊꯤ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯊꯕ ꯍꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯊꯂꯥꯄꯊꯤ ꯍꯣꯏꯒꯤ ꯃꯤ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯣꯕꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯕꯤꯖꯤ ꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯝꯃꯤ ꯑꯁꯣꯝ ꯃꯅꯨꯡꯗꯅ ꯊꯂꯥꯄꯊꯤ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨꯕꯨ ꯍꯤꯝꯂꯔ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯂꯥꯄꯊꯤꯒꯤ ꯇꯤꯝꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯁꯦꯞ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯐꯪꯁꯟ ꯂꯣꯏꯅ ꯁꯦꯝꯗꯣꯛꯇꯨꯅ ꯔꯣꯕꯣꯠ ꯃꯁꯦꯟꯁꯤꯡ ꯑꯁꯤꯅ ꯑꯦꯅꯤꯃꯤ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯍꯤꯝꯂꯔ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯕꯨ ꯑꯦꯅꯤꯃꯤ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯊꯂꯥꯄꯊꯤ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯣꯕꯣꯠ ꯃꯁꯦꯟ ꯑꯁꯤ ꯑꯣꯏꯅ ꯐꯨꯅꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯖꯣꯟ ꯍꯤꯝꯂꯔꯅ ꯆꯪꯉꯛꯏꯕ ꯊꯂꯥꯄꯊꯤ ꯍꯣꯏꯒꯤ ꯇ꯭ꯔꯛ ꯑꯁꯤꯗ RPGꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯨꯏꯒꯤ ꯔꯣꯕꯣꯠ ꯑꯃ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯑꯦꯅꯤꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯃꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯦꯇꯦꯛ ꯇꯧꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯊꯤ ꯍꯣꯏꯁꯨ ꯖꯣꯟ ꯍꯤꯝꯂꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯂꯥꯄꯊꯤꯅ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯑꯝꯃꯤ ꯑꯀꯣꯟꯕꯗ ꯊꯂꯥꯄꯊꯤ ꯑꯁꯤ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤ ꯊꯂꯥꯄꯊꯤ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯀꯤꯔꯝꯗꯦ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯑꯅꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯟꯗꯤꯌꯥꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯒꯗꯧꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯟꯗꯤꯌꯥ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯤꯑꯦꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯑꯦꯝꯒꯤ ꯃꯁꯥ ꯑꯁꯤꯗ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯑꯦꯝ ꯑꯁꯤꯅ ꯊꯂꯥꯄꯊꯤꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄꯛꯀꯅꯨ ꯅꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄꯛꯄ ꯇꯥꯔꯒꯗꯤ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯔꯅꯤ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯗ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯀꯌꯥ ꯑꯃꯕꯨ ꯁꯤꯒꯅꯤ ꯊꯂꯥꯄꯊꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯎꯔꯒ ꯅꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯗ꯭ꯔꯃꯥ ꯀꯌꯥꯝ ꯇꯧꯗꯧꯕ ꯋꯥꯠꯂꯤꯕꯒꯦ ꯁꯔ ꯁꯤꯑꯦꯝ ꯑꯗꯨꯅ ꯗ꯭ꯔꯃꯥ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯊꯂꯥꯄꯊꯤꯅ ꯀꯣꯂꯦꯖ ꯃꯌꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯉꯣꯟꯗ ꯄꯤꯔꯝꯕ ꯐꯥꯏꯜ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯖꯣꯟ ꯍꯤꯝꯂꯔꯗ ꯌꯧꯔꯝꯃꯤꯕꯅꯣ ꯁꯤꯑꯦꯝ ꯑꯗꯨꯅ ꯑꯩꯅ ꯐꯥꯏꯜ ꯑꯗꯨ ꯖꯣꯟ ꯍꯤꯝꯂꯔꯗ ꯄꯤꯕ ꯅꯠꯇꯦ ꯑꯩꯅ ꯐꯥꯏꯜ ꯑꯗꯨ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯤ ꯁꯤꯂꯥꯗ ꯄꯥꯍꯟꯕꯅꯤ ꯁꯤꯂꯥꯅ ꯐꯥꯏꯜ ꯑꯁꯤ ꯀꯔꯤꯝꯇ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯁꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯤꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯑꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯂꯥ ꯑꯁꯤꯗꯤ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ UPSC ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯑꯆꯧꯕ ꯄꯣꯁꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯅ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯤꯂꯥ ꯑꯁꯤꯅ ꯖꯣꯟ ꯍꯤꯝꯂꯔꯒ ꯃꯃꯥꯡꯗ ꯔꯣꯖꯥꯔꯪꯒ ꯁ꯭ꯋꯥꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ IS ꯅꯨꯄꯤ ꯑꯗꯨꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯐꯥꯏꯜ ꯑꯁꯤ ꯖꯣꯟ ꯍꯤꯝꯂꯔꯗ ꯁꯤꯂꯥ ꯑꯁꯤꯅ ꯄꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥ ꯑꯁꯤꯗ ꯁꯤꯂꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯟ ꯍꯤꯝꯂꯔꯅ ꯊꯂꯥꯄꯊꯤ ꯑꯁꯤꯕꯨ ꯐꯨꯗꯠꯄ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯥ ꯑꯁꯤꯗ ꯙꯔꯃ ꯃꯥꯟꯅꯗꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯛꯄ ꯑꯗꯨ ꯖꯣꯟ ꯍꯤꯝꯂꯔ ꯑꯃꯗꯤ ꯊꯂꯥꯄꯊꯤ ꯃꯈꯣꯏꯅꯤꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯥꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯀꯣꯟꯕꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯁꯪ ꯑꯣꯏꯅ ꯉꯥꯛꯇꯨꯅ ꯂꯩꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯖꯣꯟ ꯍꯤꯝꯂꯔꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯖꯣꯟ ꯍꯤꯝꯂꯔꯅ ꯊꯂꯥꯄꯊꯤꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯍꯟꯀꯠꯇꯨꯅ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯅꯥꯜ ꯍꯥꯏꯅ ꯈꯪꯅꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯊꯂꯥꯄꯊꯤꯅ ꯕ꯭ꯂꯣꯛꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯌꯜꯒ ꯁꯤꯟꯅꯗꯨꯅ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨꯕꯨ ꯊꯂꯥꯄꯊꯤꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯒ ꯔꯣꯅꯥꯜꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯊꯥꯍꯟꯈꯤꯕ ꯑꯣꯏꯔꯝꯃꯤ ꯊꯂꯥꯄꯊꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯐ꯭ꯔꯤꯀꯥꯗ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯁꯨ ꯑꯃꯨꯛ ꯇꯥꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯕꯣꯝ ꯄꯥꯏꯔꯤba ꯃꯤꯆꯝꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯈꯣꯏꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯂꯧꯈꯠꯀꯗꯧꯕꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯣꯟ ꯍꯤꯝꯂꯔꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯈꯪꯍꯟꯒꯗꯧꯕꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃ ꯊꯣꯛꯑꯅꯤ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯏꯕ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯗꯕꯗꯒꯤꯅꯤ ꯅꯨꯡꯁꯤꯅꯗꯕ ꯊꯣꯛꯏꯕ ꯑꯁꯤꯅ ꯑꯃꯅ ꯑꯃꯕꯨ ꯀꯤꯍꯟꯅꯕꯒꯤꯅꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯑꯁꯤꯅ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯇꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯖꯣꯟ ꯍꯤꯝꯂꯔꯗꯨ ꯁꯥꯎꯗꯨꯅ ꯊꯂꯥꯄꯊꯤ ꯑꯁꯤꯕꯨ ꯐꯨꯕ ꯍꯧꯔꯝꯃꯤ ꯊꯂꯥꯄꯊꯤ ꯑꯁꯤꯕꯨ ꯕꯤꯖꯤꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯐꯨꯕ ꯑꯁꯤꯗ ꯕꯤꯖꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤꯗꯤ ꯕꯤꯖꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯃꯠꯇꯅ ꯅꯠꯇꯦ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯃꯤꯁꯤꯡꯅꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯝꯃꯤꯕ ꯄꯥꯈꯠ ꯊꯨꯀꯠꯄꯒꯤ ꯂꯩꯅꯥ ꯑꯗꯨ ꯐꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤ ꯑꯁꯤ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯕꯤꯖꯤꯅ ꯖꯣꯟ ꯍꯤꯝꯂꯔꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇꯅ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯕꯨꯁꯨ ꯀꯅꯥꯃꯠꯇꯅ ꯍꯥꯠꯄ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯂꯥꯄꯊꯤ ꯑꯁꯤ ꯐꯝꯒꯥꯏꯔꯒ ꯂꯩꯔꯒ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯗ ꯕꯤꯖꯤꯒ ꯑꯣꯏꯅ ꯐꯨꯅꯧ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤ ꯃꯊꯟꯗꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯐꯨꯗꯔꯛꯑꯝꯃꯤ
ꯕꯤꯖꯤꯗꯤ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯐꯖꯅ ꯂꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯔꯝꯃꯤ ꯑꯀꯣꯟꯕꯗꯗꯤ ꯐꯝꯃꯝꯃꯤꯕ ꯊꯂꯥꯄꯇꯤ ꯑꯁꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯕꯤꯖꯤ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯖꯣꯟ ꯍꯤꯝꯂꯔꯒꯤ ꯆꯪꯉꯛꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯗꯕ ꯍꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯏꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯥꯟꯅ ꯐꯨꯗꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯩꯔ ꯑꯁꯤꯗ ꯖꯣꯟ ꯍꯤꯝꯂꯔꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯗꯣꯂꯥꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯧꯔꯝꯃꯤ ꯗꯣꯂꯥꯟ ꯃꯊꯛ ꯑꯁꯤꯗ ꯁꯤꯂꯥ ꯑꯁꯤꯁꯨ ꯖꯣꯟ ꯍꯤꯝꯂꯔꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯍꯤꯝꯂꯔꯅ ꯁꯤꯂꯥꯅ ꯄꯨꯔꯛꯏꯕ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯀꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔ ꯊꯨꯒꯥꯏꯔꯛꯏꯕ ꯑꯁꯤꯗꯤ ꯊꯂꯥꯄꯊꯤꯅ ꯃꯅꯤꯡꯗꯒꯤ RPG ꯀꯥꯞꯄꯛꯄꯅ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯀꯥꯏꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕꯤ ꯁꯤꯂꯥꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯥꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯂꯥꯄꯊꯤ ꯑꯁꯤꯕꯨ ꯐꯨꯗꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯊꯂꯥꯄꯊꯤꯅꯁꯨ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯕꯨ ꯐꯨꯗꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯒꯩ ꯐꯨꯗꯔꯕ ꯃꯇꯨꯡꯗ ꯖꯣꯟ ꯍꯤꯝꯂꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯋꯥꯔꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯃꯥꯟꯅꯗꯦ ꯏꯟꯗꯤꯌꯥ ꯑꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯆꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ ꯑꯁꯨꯝꯅ ꯈꯦꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈ꯭ꯔꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇꯅ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯗ ꯖꯣꯇꯨꯝ ꯑꯃꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯣꯝꯗꯔꯝꯃꯤ ꯖꯣꯟ ꯍꯤꯝꯂꯔꯗ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯁꯥꯎꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯤ ꯌꯥꯝꯕꯒꯤ ꯃꯇꯤꯛ ꯋꯥꯔꯦꯞ ꯌꯥꯝꯅ ꯌꯥꯝꯃꯤ ꯋꯥꯔꯦꯞ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯆꯌꯦꯠꯅꯕꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯗꯤꯛꯇꯦꯇꯔꯁꯤꯞ ꯂꯩꯍꯟꯗꯨꯅ ꯋꯥꯟ ꯀꯃꯥꯟꯗ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯂꯥꯄꯊꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯣꯡꯃꯩ ꯑꯃ ꯂꯧꯈꯠꯂꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯍꯧꯔꯁꯅꯨ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇꯅ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯈ꯭ꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯈꯞꯇꯠꯂꯒ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗ ꯐꯠꯈꯤꯗ꯭ꯔꯕ ꯖꯣꯟ ꯍꯤꯝꯂꯔ ꯑꯁꯤꯕꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯏꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯊꯂꯥꯄꯊꯤꯅ ꯑꯁꯨꯝꯅ ꯁ꯭ꯄꯤꯆ ꯑꯃ ꯍꯥꯏꯔꯝꯃꯤ ꯊꯂꯥꯄꯊꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯀꯤꯕꯕꯨ ꯃꯥꯡꯍꯟꯕ ꯉꯝꯃꯤꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯀꯣꯟꯕꯗ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯄꯄꯝꯄꯇꯤ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯑꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯍꯥꯛ ꯃꯊꯟꯇꯅꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯀꯟꯅꯕ ꯂꯦꯞꯈꯤ ꯅꯈꯣꯏ ꯃꯌꯥꯝꯅꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯕꯨ ꯀꯟꯅꯕ ꯂꯦꯞꯄꯣꯏꯗꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯊꯧꯅꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯚꯣꯠ ꯊꯥꯗꯔꯨꯅꯤ ꯍꯥꯏꯗꯨꯅ ꯚꯣꯠ ꯊꯥꯗꯐꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯁꯤꯒ ꯃꯥꯟꯅꯔꯨꯔꯗꯤ ꯃꯈꯣꯏ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯚꯣꯠꯁꯤꯡ ꯑꯗꯨꯕꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯥꯗꯕ ꯐꯪꯉꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯊꯂꯥꯄꯊꯤꯁꯤꯁꯨ ꯚꯣꯠ ꯊꯥꯗꯔꯒ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯔꯇꯤꯛ ꯑꯁꯤꯁꯨ ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛ ꯀꯥꯔꯇꯤꯛ ꯍꯣꯏꯅ ꯊꯂꯥꯄꯊꯤꯗ ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯃ ꯍꯪꯖꯤꯜꯂꯛꯑꯝꯃꯤ ꯁꯥꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯇꯨꯡꯗ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯊꯂꯥꯄꯊꯤꯅ ꯚꯣꯠ ꯊꯥꯗꯔꯨꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯑꯒ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯊꯥꯗꯔꯤꯕ ꯈꯨꯠ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯄ ꯇꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕ ꯑꯁꯤ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯣꯠ ꯄꯤꯕ ꯃꯇꯝꯗ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠꯇ ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯖꯅꯥ ꯅꯥꯌꯒꯟ ꯍꯥꯏꯔꯤꯕ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯕꯤꯖꯦꯒꯨꯝꯕ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯕꯨꯁꯨ ꯁꯥꯟꯇꯤ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯀꯣꯟꯕꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯕꯨ ꯊꯥꯒꯠꯁꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯨꯠꯊꯠꯂꯁꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯊꯥꯒꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ